ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯗꯥꯏꯂꯣꯒ ꯃꯤꯃꯤꯀ꯭ꯔꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡꯅꯆꯤꯡꯕ ꯍꯩꯖꯕꯁꯤꯡ ꯎꯠꯊꯣꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯉꯁꯤꯒꯤꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗꯦ ꯃꯌꯥꯝ 7005707808 ꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯊꯝꯖꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯊꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯗꯣꯝꯒꯤ ꯍꯩꯖꯕꯁꯤꯡ ꯎꯠꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯊꯧꯔꯝꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯦꯂꯦꯟ ꯍꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯄꯥꯕꯨꯡ ꯖꯌꯟꯇ ꯀꯨꯃꯥꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯅꯦꯅꯦ ꯔꯥꯁꯃꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦꯃꯕꯦꯝ ꯀꯛꯆꯤꯡ ꯔꯦꯕꯤꯀꯥ ꯀꯥꯡꯖꯝ ꯏꯆꯦ ꯄꯔꯃꯦꯁꯣꯔꯤ ꯋꯥꯍꯦꯡꯕꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯥꯟꯇꯤ ꯁꯅꯥꯕꯝ ꯔꯣꯅꯤ ꯅꯤꯉꯣꯝꯕꯝ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯍꯦꯛ ꯍꯦꯛ ꯇꯦꯂꯦꯟ ꯍꯟꯅꯦꯁꯦ ꯀꯥꯎꯗꯅ ꯏꯁꯩ ꯁꯛꯀꯦ ꯏꯁꯩ ꯈꯟꯒꯦ ꯍꯥꯏꯖꯤꯜꯂꯛꯄ ꯌꯥꯎꯏ ꯑꯗꯣ ꯌꯦꯡꯁꯤ ꯍꯜꯂꯣ ꯍꯜꯂꯣ Oi, ꯍꯜꯂꯣ 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 karino utusibo. ꯇꯦꯂꯦꯟꯅꯤ ꯎꯠꯇꯣꯏꯁꯦ ꯀꯩ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ Ai chanukungde ini. ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ Ai mingchamjin ko ina unau ko. ꯏꯅꯥꯎ ꯁꯥꯔ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯇꯦꯂꯦꯟ ꯍꯟꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ Dele program se kai utusibo kamai sige. ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯇꯧꯊꯣꯛꯄꯤꯔꯛꯑꯣ ꯁꯥꯔ Dele kamai to biga. Ha. Uri pusaksi kamai to ai kamai shamde to sibo. Pasi sham le ai sibo. Kamai to ai sibo. Ah, do dare. ꯎꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯈꯪꯕꯤꯗ꯭ꯔꯕꯣ ꯁꯥꯔ ꯀꯣꯜꯁꯤꯁꯨ ꯇꯠꯈ꯭ꯔꯦ ꯎꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯍꯥꯏꯕꯤꯔꯝꯃꯒ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯕꯁꯤꯁꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯀꯦꯅꯦꯗꯤ ꯄꯨꯈ꯭ꯔꯤꯍꯣꯡꯕꯝ ꯑꯃꯨꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯨꯡꯅꯤꯃꯥꯏ ꯏꯆꯦ ꯁꯅꯥꯕꯝ ꯃꯂꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Miss Pukulamjari, ꯇꯔꯥ Iwagai Tari Wahangum Tamubin. ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯉꯁꯤꯁꯤꯕꯣ Madam Pongawasi. ꯄꯣꯡ ꯍꯋꯥꯏ ꯆꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯄꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯄꯣꯡ ꯍꯋꯥꯏ ꯆꯥꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯏꯗꯨꯗꯤ ꯑꯗꯣ ꯀꯔꯤ ꯇꯦꯂꯦꯟ ꯇꯧꯕꯤꯗꯣꯏꯅꯣ Meski Wai, Kailamde Haraga. Nun Ponte, Ponabonde, Himalaya. ꯑꯣ ꯄꯣꯡ ꯍꯋꯥꯏ ꯆꯥꯏ ꯄꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯅꯝꯄꯣꯊꯣꯏ ꯅꯝꯕꯣꯗꯩ ꯃꯥꯜꯂꯦꯕ Howjarage, ꯍꯧꯕꯤꯔꯛꯑꯣ ꯍꯧꯕꯤꯔꯣ ꯃꯦꯗꯥꯝ He Athoba. Imagi Pari Athoba. Nushiva. Taloko, Lady Dolai Tongduna. Mapu Magi Piada, Inna Leuroko, Magi Pari Nushiva. Aduhune Imagi Pari. Nakoine Hingling Lady da. Naramdamgi Kanduna. Saba Maset, Tumba Maset, Nungdun Nungsamarak, Tumikang Marakta. Akwegi Pandam se Pangdaba Yade Kanduna. Hanakibado. Awaba Tengang Nankiba. Awaba Tengang Takiba Nankibado. Kaluvada. Imagi Tamoise, Wamai Sakpagum Saklari, Imagi Pari.
nakhoi kaya satsasu nakhoi gumba lising naramdamgidamak mayok yarani imagi pari nungsiba imagi pari sa tholaro nakhoibu kaidorige taba ngamibaro yengba ngamibaro kuireda tehi ani haigadoremi iramdamsida mipa mipun misimina thokliba asiana nongmagi leptare ina lakhong hoina sele khuntak gangsire mapuroiba kainaraba mangha kayana ona thoina khangli palem panthok kainaraba pari singna tingthana oiriye imagi pari nungsiba nangbu mafam kaida satlageni apikpa nasa singsibu kanada singnaramlagi imadi ahal oirini imadi ahal oiri imagi pari nungsiba saloko leigi dolai tongduna mapu magi khuyada ingna singna leiruroko imagi pari nungsiba miss loijare Thagasari madam yam phajaba saireng nungsiba haitare khudol tambirak yam nuaijai thagasari miss anibu su thagasari tharoma sida saruk yabiduna mapung phan biba mathangi collar da mu khudong saba pijuri sandoksari batharom thangju numit khudingi thamjaba talent hunt ki program ni mayam call tawbiduna saruk yabiu imo okramsa taramno usari ifam eke taramno usari Manish Jain Laistrom Rakis taramno ukchari thagachari manaw mangang ibung thank you ibung lefa paujal bebirakpa ningol chakobagi kolama mulokachari hello ming leifam haibiu Khanabuk-tagi thaibi madam kari tawbidoino hao kari hadino madam bu kari tawbidoino talent hunt ki thorom sida ai si ngasidang phone phangsi am harau ba nungai bo thakat bo kanom tawbo aduna harau ba nungai ba pullingai sida kai kai no khara tawthok piro ase madam dudi sako ba mari lenin dialogue matte kan dang tawjarake ko ngasina an ma phangboina hoi haujarage yarabra mi haubiro madam hai ibe ma tari go nangbo hoi ima kari haje o nangbu kunsi gahi sibo kamai tawge sako sibo o ima ki di am phajana puraga chatoi ni adu buitan singi di mai thoko tawbi horoi di khangbiye kari no ne be ma no hai sibo natan ti ani khatang lai bu sida sako bu sida ima da chinera maga noina angam bang khai puraga chekha bang khai kera ga chatoi sibo ima bu kari yo hai ge ne be ma ima khangde khoi di ibung bana yan chaw na happy ni na nganta na chatoi ni gari la ani ibung na lobi ba aduga ichang gi di man ne angam ba hapoga ima na pija ni ba he pija ra nganta na thindo ko khoi di chale ima le jara ge mes Thagachari dam thoibi chakobaga mari leinana dialogue mata macha ama tawiramba sang tak tawge tawraga ten tak tawba ma tawiramba haningai leitana thagat ba phongdokchari mathangi caller da khudong chaw pijage duga ima bimola laima narasima taramnokchari ibung sanabam sanasam gopal macha narangi thorom makhadi hayeng oirabra hai hoi hayeng amuk tawjarake hayeng di full makeup ta adom tholakani hai tare narang di half makeup ne amarji luang thagachari sir Bijoy Tongbrom Goroba Khuman Chanthoi thagachari hello taramnokchari ming leifam haibiu good evening miss hello ai ming wangi ni ko dikai degi indira nene indira taramnokchari kari mathel chabi khrage jangro jangse irom bachare
이론ꯕꯕꯨꯗꯤ ꯆꯥꯔꯝꯒꯅꯤ ꯑꯗꯣ ꯂꯣꯜꯂꯤꯕ ꯃꯆꯜꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯩꯗꯤ ꯌꯥꯝ ꯀꯨꯞꯅ ꯍꯪꯒꯜꯂꯤꯀꯣ ꯑꯩꯁꯨ ꯏꯔꯣꯟꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯅꯈꯤꯕꯗꯣ ꯇꯧꯔꯤꯅꯤ ꯀꯩꯅꯣꯅꯤ ꯈꯨꯅꯤꯟꯒ ꯑꯂꯨꯒ ꯐꯨꯅꯤꯜ ꯀꯨꯏꯔꯦꯀꯣ ꯐꯨꯅꯤꯜꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯤꯅꯦ ꯂꯧꯕꯨꯛꯇꯒꯤ ꯂꯧꯕꯨꯛ ꯀꯩꯅꯣ ꯃꯤꯁ ꯂꯧꯕꯨꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯧ ꯈꯥꯎ ꯏꯪꯈꯣꯜꯁꯤꯗ ꯑꯗꯨꯝ ꯍꯧꯔꯝꯃꯦ ꯏꯟꯁꯥꯡ ꯃꯔꯛꯇ ꯍꯧꯔꯝꯕ ꯑꯧ ꯑꯗꯨꯅꯦꯕ ꯂꯧꯕꯨꯛꯇꯗꯤ ꯍꯧꯖꯤꯛ ꯂꯧ ꯈꯥꯎꯕ ꯈꯣꯠꯄ ꯏꯁꯤꯡꯒ ꯃꯔꯛꯇ ꯃꯌꯥꯝ ꯇꯧ ꯂꯩꯔꯤ ꯅꯤꯅꯦ ꯁꯩꯔꯦꯡ ꯊꯤꯕꯤꯗꯣꯏꯔꯣ ꯁꯩꯔꯦꯡ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯌꯥꯝꯗꯤ ꯐꯖꯗꯦ ꯇꯦꯟꯗꯤ ꯇꯦꯟꯂꯦ ꯌꯥꯝ ꯃꯇꯦꯛ ꯑꯝꯇ ꯐꯖꯗꯤꯌꯦ ꯀꯩꯅꯣ ꯁꯩꯔꯦꯡ ꯐꯖꯗꯦ ꯍꯥꯏꯁꯦ ꯁꯥꯡꯗꯤ ꯁꯥꯡꯉꯒ ꯁꯩꯔꯦꯡꯁꯦ ꯇꯦꯟꯗꯤ ꯇꯦꯜꯂꯦ ꯍꯥꯏꯗꯧꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯩꯅ ꯉꯥꯛꯇꯪꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯧꯕ ꯉꯁꯤ ꯅꯠꯇꯕ ꯑꯗꯨꯝ ꯐꯪꯗꯕ ꯑꯗ ꯉꯁꯤꯗꯤ ꯐꯪꯉꯦ ꯑꯇꯩ ꯑꯇꯩ ꯀꯣꯂꯔꯁꯤꯡ ꯏꯁꯩ ꯁꯛꯀꯦ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯦ ꯐꯗꯤ ꯐꯖꯔꯣꯏ ꯍꯩꯗꯤ ꯍꯩꯇꯦꯗꯤ ꯍꯥꯏꯅꯩꯕ ꯁꯩꯔꯦꯡ ꯊꯤꯒꯦ ꯐꯗꯤ ꯐꯖꯗꯦ ꯉꯁꯤꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯑꯍꯥꯟꯕꯅꯤꯅꯦ ꯑꯇꯩ ꯇꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯎꯝ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯏꯅꯦ ꯍꯧꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯍꯤꯌꯥꯡꯒꯩ ꯄꯥꯟꯕ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯋꯥꯈꯜ ꯃꯌꯣꯟ ꯆꯣꯡꯕ ꯊꯥ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯅꯤ ꯃꯄꯥꯝ ꯂꯝꯗꯝ ꯇꯥꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯌా ꯄꯨꯗꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯦꯁꯤꯡꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯥꯎꯔ ꯃꯊꯦꯜ ꯆꯥꯃꯤꯟꯅꯔꯅꯤ ꯃꯆꯦ ꯃꯆꯟꯁꯤꯡꯅ ꯄꯨꯔꯛꯄ ꯑꯍꯥꯎ ꯑꯊꯨꯝ ꯀꯌా ꯆꯥꯔꯅꯤ ꯅꯨꯃꯤꯠꯁꯤꯗ ꯂꯩꯀꯥꯏꯒꯤ ꯍꯧꯃꯤꯟꯅꯕꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯎꯅꯔꯅꯤ ꯍꯧꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯔꯅꯤ ꯈꯜꯂꯨꯔꯒ ꯅꯤꯉꯣꯜ ꯃꯄꯣꯛꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯂꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯦ ꯃꯆꯟꯁꯤꯡꯅ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯔꯅꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯊꯪ ꯆꯍꯤꯗ ꯅꯥꯗ ꯌꯦꯛꯇꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯉꯝꯖꯒꯦ ꯍꯧꯈꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯄꯥ ꯃꯥꯏꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯍꯟꯅꯔꯛꯂꯤ ꯃꯊꯪ ꯃꯊꯪ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯅꯥꯅ ꯇꯥꯟꯅꯔꯛꯀꯦꯅꯦꯅꯦ ꯐꯖꯩꯗ ꯁꯩꯔꯦꯡ ꯅꯤꯅꯦꯅ ꯍꯦꯛꯇ ꯐꯖꯗꯦ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯡ 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 ꯇꯞꯅ ꯊꯤꯒꯦ ꯉꯥꯡꯉꯝꯕ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯁꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯗꯅꯦ ꯅꯨꯄꯥꯁꯦ ꯀꯤ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡ ꯑꯗꯨꯝ ꯃꯆꯤꯟ ꯈꯨꯝꯃꯒ ꯑꯃ ꯆꯠꯄꯤꯗꯣ ꯑꯧ ꯇꯨꯡ ꯍꯜꯂ ꯍꯜꯂ ꯌꯦꯡꯉꯒ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯇꯞꯅ ꯇꯧꯒꯦ ꯑꯗꯨꯝ ꯄꯨꯈꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯤꯅꯤꯅꯦ ꯃꯊꯪꯒꯤ ꯊꯥꯒꯠꯆꯔꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯈꯨꯗꯣꯡ ꯈꯔ ꯆꯥꯅꯅꯕ ꯊꯥꯒꯠꯆꯔꯤꯅꯤꯅꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯩꯔꯦꯡ ꯊꯥꯒꯠꯆꯔꯤ ꯑꯃ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯀꯨꯟꯖꯦꯁꯣꯔꯤ ꯗꯦꯕꯤ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯁꯨꯃꯤꯂꯥ ꯂꯩꯃ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯕꯤꯖꯦꯟ ꯉꯔꯥꯡ ꯀꯣꯛꯌꯦꯠ ꯌꯦꯠꯄꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯀꯣꯛꯌꯦꯠ ꯌꯦꯠꯄꯒ ꯍꯩꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯡꯇꯧ ꯇꯧꯁꯜꯂꯤꯅꯤ ꯍꯥꯏꯗꯤ ꯏꯕꯣꯝ ꯃꯥꯟꯅꯕ ꯅꯥꯉꯣꯝ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜ ꯃꯥꯏꯕ ꯏꯆꯦꯃꯕꯦꯝ ꯁꯥꯕꯗꯕ ꯒꯟꯁ ꯃꯥꯏꯕꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯏꯆꯦꯃꯕꯦꯝ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯅꯥ ꯈ꯭ꯔꯤꯁꯇꯤꯅꯥ ꯊꯧꯅꯥꯎꯖꯝ ꯆꯟꯊꯣꯏ ꯄꯥꯕꯨꯡ ꯖꯌꯦꯟꯇꯀꯨꯃꯥꯔ ꯂꯩꯃꯄꯣꯛꯄꯝ ꯕꯔꯠ ꯂꯩꯃ ꯕꯤꯖꯣꯏ ꯇꯣꯡꯃꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯪꯊꯕꯥꯜꯗꯒꯤ ꯁꯟꯙ꯭ꯌꯥꯅꯤ ꯃꯤꯁ ꯃꯦꯗꯥꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯦꯗꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯆꯋꯥꯏꯒ ꯊꯣꯡꯉ ꯆꯥꯏꯌꯦ ꯃꯤꯁ ꯑꯗꯣ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯁꯦ ꯃꯤꯁ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅ ꯁꯨꯝ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯖꯒꯦ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯣꯏ ꯂꯩꯅꯅ ꯂꯩꯅꯍꯟꯁꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯄꯗ ꯐꯟꯕꯟ ꯆꯣꯡꯊꯣꯔꯛꯏꯗꯅ ꯏꯁꯩꯕꯨ ꯑꯣꯏꯔꯁꯨ ꯗꯥꯏꯂꯣꯛꯄꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯃꯤꯁ ꯊꯛꯇꯤ ꯊꯛꯀꯠꯂꯦ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯀꯣꯟꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯋꯦꯕ ꯁꯨꯡꯐꯪ ꯐꯪꯗ ꯑꯩꯅ ꯀꯩꯅꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛꯀ ꯊꯝꯖꯟꯈ꯭ꯔ ꯆꯥꯠꯂꯣ ꯑꯍꯥꯟꯕ ꯐꯪꯕꯅꯦꯕꯀꯣ ꯎꯝ ꯊꯛꯀꯠꯄꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯕꯧꯗꯅꯤ ꯏꯁꯥꯗꯣ ꯑꯩꯈꯣꯏ ꯅꯤꯛꯑꯒ ꯂꯩꯕꯣꯏꯒ ꯑꯗꯨꯝ ꯅꯤꯡ ꯂꯩꯗꯣꯏꯅꯤꯀꯣ
ꯑꯗꯨꯒ ꯅꯣꯛꯅꯤꯡꯕ ꯃꯨꯠꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ ꯉꯁꯤꯁꯦ ꯀꯣꯜ ꯑꯍꯥꯟꯕ ꯐꯪꯉꯨꯕꯒꯤ ꯍꯣꯏ ꯑꯗꯨꯕꯨ ꯁꯣꯔ ꯁꯥꯡꯅ ꯑꯝꯇꯪ ꯁꯁ ꯂꯥꯎ ꯍꯣꯟꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯅ ꯇꯧꯔꯛꯎꯁꯦ ꯄꯥꯈꯠꯄ ꯊꯀꯠꯄꯒꯥꯇꯣ ꯉꯔꯥꯡꯒꯤ ꯏꯁꯩ ꯁꯛꯅꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤꯗꯣ ꯃꯤꯁ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯁꯣꯡꯒꯤ ꯑꯃꯨꯛ ꯇꯥꯔꯦꯀꯣ ꯗꯥꯏꯂꯣꯛ ꯑꯧ ꯍꯣꯏ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯛꯑꯣ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯀꯧꯕ ꯉꯟꯇꯥꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯅꯕꯨꯡ ꯅꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯏꯕꯅꯤ ꯇꯥꯆꯧ ꯑꯩꯗꯤ ꯍꯟꯗꯛ ꯆꯍꯤꯗꯤ ꯂꯥꯛꯂꯔꯣꯏꯒꯦꯗ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯣ ꯏꯆꯟꯅ ꯅꯆꯟꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯀꯔꯤꯁꯨ ꯄꯨꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯔꯪ ꯑꯔꯥꯛꯇ ꯍꯤꯗꯥꯟꯅꯔꯕ ꯃꯇꯝꯁꯤꯗ ꯀꯔꯝꯅ ꯅꯆꯟꯅ ꯀꯔꯤ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯏꯆꯟꯒꯤꯅꯤ ꯍꯥꯏꯕꯗ ꯅꯕꯨꯡ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯄꯨꯗ꯭ꯔꯕꯁꯨ ꯂꯥꯛꯎ ꯅꯕꯨꯡꯅ ꯑꯉꯝꯕ ꯍꯥꯞꯀꯅꯤ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯍꯤꯗꯥꯟꯅꯕꯁꯦ ꯏꯕꯨꯡꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯏꯆꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯐꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯕꯨꯡꯅ ꯑꯉꯝꯕ ꯍꯥꯞꯄꯝꯒꯦ ꯂꯣꯏꯁꯜꯂꯒꯦ ꯃꯤꯁ ꯁꯣꯝꯗ ꯃ꯭ꯌꯨꯖꯤꯛ ꯐꯖꯕ ꯑꯝꯇ ꯈꯣꯡꯖꯟꯒꯦ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝ ꯐꯖꯔꯤꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯊꯥꯀꯠꯄꯗꯤ ꯑꯗꯨꯝ ꯃꯥꯟꯈꯤꯗ꯭ꯔꯦꯀꯣ ꯗꯥꯏꯂꯣꯛꯁꯦ ꯍꯣꯏ ꯅꯦꯅꯥ ꯇꯥꯅ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯉꯔꯥꯡꯗꯤ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯪꯉꯕꯣꯛꯀꯤ ꯈꯨꯆꯟ ꯏꯃꯥꯅꯤ ꯏꯃꯥꯁꯦ ꯀꯣꯜꯕꯨꯗꯤ ꯐꯪꯉꯦꯕꯨ ꯍꯔꯥꯎꯅꯤꯉꯥꯏ ꯑꯣꯏꯗꯦ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯇꯧꯔꯛꯇꯣꯏꯁꯤ ꯀꯩꯅꯣꯁꯤ ꯈꯪꯗꯦ ꯏꯃꯥ ꯀꯩꯅꯥꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯃꯥꯜꯂꯦ ꯇꯥꯕꯤꯔꯕ꯭ꯔꯣ ꯏꯃꯥ ꯇꯥꯕꯤꯔꯦ ꯇꯥꯔꯤ ꯑꯗꯨꯗꯤ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯆꯦ ꯆꯥꯛꯀꯧꯕ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯩꯒꯤꯗꯤ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯅꯕ ꯑꯃꯠꯇ ꯏꯁꯤꯡꯖꯅ ꯂꯩꯇꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯃꯇꯧ ꯁꯦꯠ ꯆꯥꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯏꯆꯦꯒꯤꯗꯤ ꯁꯦꯟꯗꯟꯁꯨ ꯑꯗꯨꯗꯤ ꯀꯔꯤꯝ ꯐꯥꯎꯕ ꯂꯩꯇꯦ ꯏꯆꯦ ꯏꯃꯥꯅꯅꯦ ꯏꯆꯦꯒꯤꯅ ꯐꯅꯦꯛ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯁꯦꯟꯗꯟ ꯄꯤꯔꯛꯑꯦ ꯏꯆꯦꯒꯤ ꯂꯩꯇꯦꯅ ꯁꯤꯁꯤ ꯁꯦꯠꯂꯣꯏꯁꯦ ꯑꯗꯨꯒ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯏꯃꯥ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏ ꯏꯆꯦꯗꯤ ꯂꯥꯛꯑꯔꯣꯏ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯆꯦ ꯉꯥ ꯈꯛꯇꯪ ꯄꯣꯛꯄꯁꯤꯗ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯈꯣꯡ ꯊꯥꯡꯂꯒ ꯆꯠꯀꯅꯤ ꯏꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯆꯦ ꯆꯠꯁꯤꯕ ꯏꯃꯥ ꯑꯩ ꯂꯥꯛꯑꯔꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯔꯣꯜꯁꯨ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯏꯆꯦꯅ ꯀꯨꯝꯁꯤꯒꯤꯅ ꯂꯥꯛꯑꯔꯣꯏ ꯅꯣꯡꯃꯩ ꯑꯣꯏꯅ ꯁꯤꯅꯥꯇ꯭ꯔꯒ ꯂꯥꯛꯀꯦ ꯏꯕꯦꯝꯃ ꯀꯨꯝꯁꯤꯒꯤ ꯏꯆꯦ ꯇꯣꯛꯑꯒꯦ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯆꯦ ꯑꯩ ꯈꯛꯇꯗꯤ ꯆꯠꯅꯤꯡꯗꯦꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯏꯆꯦ ꯑꯩꯅ ꯂꯣꯏꯅ ꯄꯤꯅꯤ ꯏꯆꯦꯒꯤ ꯑꯋꯣꯜ ꯑꯄꯥꯗꯨ ꯄꯤꯅꯤ ꯍꯥꯏꯕ ꯏꯆꯦꯗꯨꯅꯦ ꯏꯆꯦꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦꯗꯨꯗꯤ ꯃꯥ ꯌꯥꯝ ꯈꯛꯇꯪ ꯆꯠꯂꯨꯔꯦ ꯏꯆꯦꯗꯤ ꯂꯥꯛꯑꯔꯣꯏ ꯀꯨꯝꯁꯤꯒꯤ ꯇꯣꯛꯑꯒꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯅꯤꯡꯕ ꯀꯥꯍꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯏꯆꯦꯒꯤ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝꯅ ꯈꯜꯂꯤ ꯑꯗꯨꯅ ꯏꯆꯦꯅ ꯆꯥꯛ ꯀꯧꯕꯁꯤ ꯀꯨꯝꯁꯤꯁꯦ ꯂꯥꯛꯅꯤꯡꯕ ꯄꯣꯛꯏ ꯏꯆꯦꯒꯤꯗꯨꯃ ꯏꯆꯦꯗꯤ ꯂꯥꯛꯑꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯀꯩꯅꯥꯁꯅꯥ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯤꯔꯝꯕ ꯏꯃꯥꯁꯨ ꯗꯥꯏꯂꯣꯛꯁꯦ ꯄꯪꯊꯣꯛꯇ ꯊꯣꯛꯏ ꯇꯧꯔꯤꯁꯦ ꯏꯃꯥꯁꯨ ꯇꯦꯂꯦꯟ ꯗꯥꯏꯂꯣꯛꯀꯤ ꯈꯣꯟꯅꯤꯅꯤ ꯈꯥꯡꯉꯕꯣꯛꯇꯒꯤ ꯏꯃꯥ ꯀꯩꯅꯥꯁꯅꯥꯁꯦ
ꯈꯣꯟꯅꯤ ꯗꯥꯏꯂꯣꯒꯀꯤ ꯈꯣꯟꯅꯤ ꯑꯉꯥꯡꯁꯨ ꯁꯥꯔꯛꯏ ꯅꯟ ꯃꯅꯤꯄꯨꯔꯤꯁꯨ ꯑꯃꯨꯛ ꯁꯥꯔꯛꯀꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯁꯅꯁꯝ ꯒꯣꯄꯥꯜ ꯃꯆꯥꯅ ꯉꯔꯥꯡꯒꯤ ꯅꯥꯒꯦ ꯍꯥꯏꯕ ꯃꯤꯡꯁꯤꯕꯨ ꯖꯨꯒꯦ ꯑꯗꯨꯒ ꯀꯅꯥꯅ ꯊꯣꯟꯕꯤꯕꯅꯣꯅ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯀꯥꯟꯗ ꯊꯣꯟꯈꯤꯕꯅꯤ ꯑꯗꯣ ꯀꯅꯥꯅꯅꯣ ꯀꯅꯥꯅ ꯊꯣꯟꯈꯤꯕꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯗ ꯁꯤ ꯊꯣꯟꯕꯁꯦ ꯃꯤꯁ ꯅꯤꯔꯃꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯗꯥ ꯑꯣꯂꯦꯟꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯅꯤꯁꯤꯗ ꯀꯅꯥꯅ ꯊꯣꯟꯈꯤꯕꯅꯣ ꯀꯥꯎꯔꯦ ꯏꯃꯥ ꯅꯥꯎꯔꯦꯝ ꯏꯕꯦꯝꯍꯜ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯇꯔꯥꯝ ꯅꯧꯆꯔꯤ ꯔꯦꯕꯤꯀꯥ ꯊꯥꯒꯠꯆꯔꯤ ꯀꯥꯡꯖꯝ ꯏꯃꯥ ꯀꯨꯃꯥꯝ ꯕꯤꯃꯣꯂꯇꯥ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯣꯝ ꯔꯥꯀꯦꯁ ꯔꯥꯙꯤꯀꯥ ꯆꯟ ꯑꯦꯜꯍꯥꯡꯕꯝ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯏꯕꯨꯡ ꯑꯣꯀꯦꯟ ꯁꯃꯨꯔꯥꯏ ꯂꯍꯠꯄꯝ ꯊꯥꯒꯠꯆꯔꯤ ꯃꯅꯤ ꯃꯉꯥꯡ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯈꯣꯡ ꯃꯥꯂꯨꯝꯆꯥ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯥꯎ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯤ ꯑꯆꯧꯕ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯣꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯧꯔꯝ ꯇꯧꯋꯦꯕ ꯑꯗꯩꯗ ꯑꯁ ꯉꯁꯤꯗꯤ ꯃꯤꯡ ꯑꯃꯃꯝ ꯊꯣꯟꯁꯤꯅ ꯊꯣꯜꯂꯤꯀꯣ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯅ ꯑꯁ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯣ ꯑꯩꯅ ꯅꯨꯄꯤ ꯑꯆꯧꯕꯤ ꯑꯣꯏꯔꯒꯦ ꯀꯥꯟ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯤ ꯑꯆꯧꯕꯤ ꯉꯁꯤꯗꯤ ꯀꯩ ꯇꯧꯁꯤꯒꯦ ꯀꯥꯟ ꯇꯧꯔꯨꯔꯦꯕ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯐꯤꯗꯕꯦꯛ ꯄꯤꯔꯛꯄ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯒ ꯅꯨꯄꯤ ꯑꯆꯧꯕꯤꯒ ꯍꯥꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯛꯑꯦ ꯉꯁꯤꯗꯤ ꯁꯥꯔ ꯈꯣꯠꯂꯤꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯩ ꯅꯣꯏ ꯃꯤꯡ ꯊꯣꯜꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯨꯕ꯭ꯔꯣꯅ ꯉꯍꯥꯟꯋꯥꯏ ꯀꯨꯏꯔꯦ ꯃꯤꯡꯁꯤꯗ ꯅꯤꯡꯁꯤꯡꯉꯛꯏꯕ ꯀꯨꯏꯔꯦꯗ 2019ꯒꯤ ꯋꯥꯔꯤ 19ꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯃꯦꯗꯥꯝ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯤꯡꯁꯤꯡꯉꯤ ꯗꯥꯏꯂꯣꯛ ꯉꯔꯥꯡ ꯅꯣꯏ ꯄꯥꯔꯣꯂꯦꯟꯗ ꯃꯦꯗꯥꯝ ꯃꯦꯝꯗ ꯎꯕꯗꯨꯗ ꯑꯩꯈꯣꯏ ꯐꯤ ꯁꯥꯕ ꯃꯐꯝꯗ ꯅꯣꯛꯄꯗꯤ ꯅꯍꯥꯟꯈꯣꯏꯗꯤ ꯇꯨꯝꯕꯅꯤꯅ ꯉꯔꯥꯡꯗꯤ ꯇꯨꯝꯗꯔꯦꯅꯦ ꯂꯪ ꯇꯠꯄ ꯈꯣꯠꯄꯗꯤ ꯌꯥꯎꯍꯧꯗꯕ꯭ꯔꯥ ꯃꯦꯗꯥꯝ ꯄꯥꯡꯒꯟꯗꯦꯝ ꯆꯣꯡꯊꯣꯛꯑꯒ ꯐꯅꯦꯛꯇ ꯌꯨꯕꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯉꯔꯥꯡꯗꯤ ꯐꯤ ꯁꯥꯕ ꯃꯐꯝꯗ ꯌꯦꯡꯕꯅꯤꯗ ꯌꯥꯎꯗ꯭ꯔꯦ ꯀꯣꯏꯒ ꯍꯥꯞꯆꯟꯗꯅ ꯀꯣꯏꯌꯦꯠ ꯌꯦꯠꯇꯅ ꯐꯩꯖꯣꯝ ꯐꯩꯖꯟꯗꯅ ꯀꯔꯤ ꯇꯧꯕ ꯌꯥꯏꯅ ꯁꯨꯝ ꯇꯧꯕ ꯌꯥꯕ ꯁꯨꯝ ꯊꯤꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯈꯔ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯉꯤ ꯁꯥꯕ ꯃꯐꯝꯗ ꯏꯁꯄꯤꯁꯦꯜꯒꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯨꯝꯍꯩ ꯀꯨꯝꯍꯩ ꯍꯔꯥꯎꯒꯨꯝꯕꯗ ꯑꯗꯨꯝ ꯍꯔꯥꯎꯒꯨꯝꯕ ꯇꯧꯋꯦ ꯂꯥꯛꯄꯗ ꯈꯔ ꯂꯥꯛꯄꯗ ꯑꯗꯨꯝ ꯈꯔ ꯁꯨꯃꯥꯏꯅꯗꯤ ꯇꯧꯖꯕꯅꯦ ꯌꯣꯡ ꯇꯧꯔꯛꯑꯣ ꯑꯗꯣ ꯁꯥꯕ ꯍꯥꯏꯕ꯭ꯔꯥ ꯌꯣꯡ ꯁꯥꯕ ꯅꯣꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯁꯦ ꯉꯍꯥꯟꯋꯥꯏꯒꯤ ꯐꯤꯂꯝ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯅꯣꯛꯄ ꯈꯣꯠꯄ ꯌꯥꯎꯋꯤꯗꯅ ꯑꯗ ꯑꯗꯨꯃꯥꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯔꯒ ꯃꯥꯏ ꯃꯅꯥꯛ ꯅꯛꯄꯗ ꯄꯣꯞ ꯊꯥꯔ ꯅꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯃꯤꯁꯦ ꯂꯩꯌꯦ ꯅꯣꯛꯄꯗ ꯃꯤꯉꯣꯟꯗ ꯄꯪꯐꯨꯗ ꯐꯨꯔꯒ ꯅꯣꯛꯄ ꯍꯥ ꯁꯨꯃꯥꯏꯅ ꯊꯥꯔ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯃꯤꯗꯨꯅꯗꯤ ꯅꯥꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯦꯠ ꯂꯥꯎ ꯊꯥꯔꯒ ꯀꯩꯅꯣꯍꯦ ꯃꯤ ꯅꯣꯛꯅꯤꯡꯗꯅ ꯁꯨꯝ ꯇꯧꯕꯅꯤ ꯃꯤ ꯍꯩꯅꯕꯤꯅꯤ ꯀꯩꯅꯣ ꯍꯥꯏꯔꯦꯗ ꯀꯣꯏꯗꯨꯕꯨ ꯀꯅꯥꯅ ꯌꯦꯡꯉꯤꯅꯣꯃꯤ ꯀꯣꯏꯗꯨꯅ ꯀꯣꯏꯁꯦ ꯑꯩꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯃꯤꯁ ꯅꯤꯔꯃꯂꯥꯅ ꯇꯧꯕꯅꯦ ꯀꯣꯏꯁꯦ ꯑꯩꯒꯤ ꯄ꯭ꯔꯗꯛꯅꯦ ꯀꯣꯏ ꯃꯌꯥꯝ ꯗ꯭ꯔꯃꯥ ꯊꯣꯛꯇꯧꯒ ꯂꯩꯔꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯦꯀꯞꯀꯤ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝ ꯅꯣꯛꯄꯗ ꯀꯣꯏꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯦꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯑꯗꯣ ꯃꯦꯗꯥꯝꯒꯤꯁꯨ ꯀꯩꯅꯣ ꯍꯩꯖꯕ ꯑꯃ ꯇꯛ ꯂꯥꯎꯅ ꯍꯦꯛꯇ ꯇꯧꯁꯟꯕꯤꯔꯛꯎꯁꯦ ꯇꯛ ꯂꯥꯎꯅ ꯍꯣꯏ ꯍꯣꯏ ꯑꯃ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯍꯧꯖꯔꯒꯦ ꯃꯦꯗꯥꯝ ꯍꯧꯕꯤꯔꯛꯑꯣ ꯍꯧꯕꯤꯔꯣ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯂꯥꯛꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯁꯜꯂꯕ꯭ꯔꯣ ꯂꯣꯏꯁꯜꯂꯤꯌꯦ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯌꯦ ꯀꯩ ꯊꯕꯛꯅꯣ ꯅꯪꯕꯨ ꯁꯠ ꯂꯣꯏꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯀꯗꯣꯔꯦꯅꯦ ꯊꯕꯛ ꯑꯝꯇ ꯂꯣꯏꯗ꯭ꯔꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯄꯣꯊꯥꯗꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤꯌꯦ ꯏꯃꯥ ꯍꯣꯏ ꯂꯣꯏꯁꯜꯂꯣ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯆꯥꯛꯀꯧ ꯆꯠꯀꯗꯕꯅꯤꯅꯅꯦ ꯉꯁꯤ ꯂꯣꯏꯁꯟꯕ ꯌꯥꯕ ꯂꯣꯏꯁꯜꯂꯝꯃꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯜꯂꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯆꯠꯀꯗꯕꯅꯤꯅ ꯍꯌꯦꯡꯒꯤ ꯊꯕꯛ ꯐꯧ ꯍꯧꯖꯤꯛ ꯂꯣꯏꯁꯟꯒꯦꯅ ꯇꯧꯔꯤꯅꯤ ꯍꯣꯏ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒ ꯉꯟꯇꯥꯅ ꯆꯠꯅꯅꯕ ꯑꯥꯗꯁꯨ ꯅꯅꯦ ꯍꯣꯏꯗꯣ ꯆꯠꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯈꯔ ꯌꯥꯎꯕꯤꯔꯨꯔꯒ ꯉꯟꯇꯥꯅ ꯆꯥꯔꯒ ꯍꯦꯛ ꯍꯜꯂꯛꯅꯕ ꯍꯣꯏ ꯏꯃꯥ ꯉꯟꯇꯥꯅ ꯂꯥꯛꯑ ꯆꯥꯔ ꯍꯜꯂꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯒꯥꯔꯤ ꯆꯤꯟꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯁꯤ
ꯂꯣꯏꯖꯔꯒꯦ ꯃꯦꯗꯥꯝ ꯃꯦꯂꯩ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯒ ꯇꯧꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯖꯩ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯍꯣꯏ ꯌꯥꯅꯤꯡꯗꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯅ ꯇꯦꯂꯦꯟ ꯍꯟꯁꯦ ꯄ꯭ꯔꯣꯒꯥꯝꯁꯦ ꯀꯣꯜ ꯌꯥꯝ ꯍꯦꯛ ꯂꯠꯄꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯂꯠꯍꯟꯕꯤꯗ꯭ꯔꯦ ꯑꯩꯁꯨ ꯑꯃꯇꯪ ꯇꯧꯔ ꯂꯣꯏꯔꯦ ꯇꯧꯊꯣꯛꯀꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯦ ꯀꯣꯂꯔ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯑꯩꯁꯨ ꯍꯟꯗꯛꯀꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯐꯪꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩ ꯍꯩꯕꯗꯤ ꯅꯠꯇꯦ ꯅꯣꯏꯗꯤ ꯌꯥꯝ ꯍꯩꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯝ ꯂꯨꯕ ꯏꯁꯨ ꯑꯃ ꯂꯩꯔꯛꯑꯀꯥꯟꯗꯅꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯅ ꯈꯪꯉꯁꯨ ꯍꯩꯔꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯤ ꯅꯠꯇꯕ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗꯗꯅꯀꯣ ꯍꯣꯏ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯉꯥꯡꯕ ꯍꯩꯖꯟꯕꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯐꯟ ꯆꯣꯡꯊꯣꯛꯑꯒꯕꯀꯣ ꯇꯧ ꯉꯝꯗꯣꯏꯅꯤ ꯑꯗꯨꯅ ꯈꯔ ꯈꯔ ꯑꯩꯈꯣꯏꯁꯨ ꯍꯩꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯇꯧꯔꯛꯏꯅꯤ ꯁꯔꯨꯛ ꯌꯥꯔꯛꯏꯅꯤ ꯁꯨꯝ ꯌꯥꯅꯤꯡꯗꯅ ꯁꯨꯝ ꯉꯝꯃꯛꯇꯣꯏꯅꯤ ꯅꯣꯏꯒꯤ ꯍꯩꯇꯦ ꯊꯧꯔꯝ ꯅꯨꯡꯉꯥꯏꯅ ꯇꯥꯁꯨ ꯇꯥꯏ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯒꯤ ꯍꯣꯏ ꯔꯦꯗꯤꯑꯣ ꯑꯗꯨꯝ ꯐꯤ ꯁꯥ ꯇꯥꯔꯤꯅꯤ ꯏꯁꯩ ꯇꯥꯔꯤꯅꯤ ꯂꯤꯂꯥ ꯇꯥꯔꯤꯅꯤ ꯏꯁꯄꯦꯛꯇꯔ ꯇꯌꯥꯔ ꯇꯥꯔꯤꯅꯤ ꯂꯣꯏ ꯇꯥꯗꯕ ꯍꯣꯏ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯦ ꯇꯥꯕꯤꯌꯨ ꯃꯦꯗꯥꯝ ꯍꯣꯏ ꯇꯧꯖꯔꯤꯕ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯁꯣꯏꯕ ꯅꯨꯡꯉꯥꯏꯅ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯣꯏ ꯐꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯐꯣꯟ ꯇꯧꯖꯔꯤꯁꯦ ꯇꯣꯞꯇꯒꯤ ꯕꯤꯅꯥꯅꯤꯅꯦ ꯃꯦꯗꯥꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯉꯁꯤꯁꯤꯕꯨ ꯉꯁꯤꯗꯤ ꯃꯦꯗꯥꯝ ꯆꯝꯐꯨꯠ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯦ ꯑꯗꯣ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤꯅꯣ ꯇꯧꯕꯤꯒꯗꯣꯏꯁꯦ ꯑꯗꯨꯁꯨ ꯃꯇꯦꯡ ꯑꯃꯇꯪ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕꯒꯤ ꯇꯧꯖꯔꯛꯀꯦ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯤꯁ ꯑꯅꯤꯒꯤ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯑꯃꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦꯕ ꯏꯆꯦꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯏꯁꯄꯣꯠꯇꯅꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯕꯣꯔ ꯀꯩꯅꯥ ꯊꯥꯏꯌꯦꯕꯀꯣ ꯍꯣꯏ ꯏꯅꯥꯎꯄꯤꯅ ꯀꯩꯅꯥ ꯊꯥꯕ ꯑꯩꯅ ꯕꯣꯔ ꯊꯥꯕ ꯃꯤꯁ ꯅꯤꯔꯃꯂꯥꯟ ꯇꯧꯕꯁꯦ ꯅꯤꯡꯁꯤꯡꯉꯒ ꯀꯌꯥꯝꯗ ꯅꯤꯡꯁꯤꯡꯉꯛꯏ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝꯇꯪꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯑꯗꯣ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯈꯤꯇꯪ ꯀꯩꯗꯧ ꯇꯥꯔꯒꯁꯨ ꯃꯤꯁ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣꯕꯀꯣ ꯆꯥꯛꯀꯧꯕ ꯆꯠꯇꯕꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯍꯣꯏ ꯍꯧꯕꯤꯔꯛꯑꯣ ꯏꯆꯥꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯅ ꯍꯪꯕꯒꯤ ꯃꯇꯥꯡꯅꯤꯀꯣ ꯃꯤꯁ ꯑꯗꯨꯝ ꯍꯣꯏ ꯁꯣꯏꯕ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯅꯣꯛꯄꯤꯌꯨ ꯎꯝ ꯑꯗꯨꯒ ꯃꯤꯁ ꯑꯅꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣꯕꯀꯣ ꯍꯣꯏ ꯍꯧꯖꯔꯒꯦ ꯃꯤꯁ ꯃꯇꯦꯡ ꯑꯃꯇꯪ ꯍꯧꯕꯤꯔꯛꯑꯣ ꯃꯃꯥ ꯑꯩꯈꯣꯏ ꯀꯨꯝꯁꯤꯒꯤ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯃꯃꯥ ꯑꯁ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯣꯏꯅꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏ ꯄꯨꯄꯨꯒꯤ ꯐꯤꯔꯣꯏꯁꯨ ꯌꯧꯗꯕꯅꯤꯅ ꯀꯔꯝꯅ ꯆꯠꯀꯗꯒꯦꯅꯦ ꯏꯃꯥꯕꯣ ꯑꯗꯨ ꯃꯤꯒꯤꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯂꯥꯛꯑꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯝꯇꯁꯨ ꯂꯥꯛꯇꯕ ꯑꯗꯨ ꯃꯃꯥꯗꯤ ꯆꯠꯂꯔꯣꯏꯗꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯅꯣꯅ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯃꯥꯃꯣꯏꯗ ꯑꯗꯨ ꯃꯃꯥ ꯃꯤꯒꯤꯗꯤ ꯑꯗꯨ ꯆꯤꯆꯦ ꯍꯣꯏꯁꯨ ꯂꯥꯛꯍꯧꯋꯤ ꯇꯥꯃꯣ ꯍꯣꯏꯁꯨ ꯂꯥꯛꯍꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏ ꯍꯥꯏꯁꯤ ꯆꯠꯁꯤ ꯃꯃꯥ ꯃꯃꯥꯗꯤ ꯆꯠꯂꯔꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯃꯤ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯉꯅꯣꯃꯤ ꯑꯗꯨꯏ ꯃꯍꯨꯠꯇꯅꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯐꯖꯕ ꯑꯃ ꯂꯩꯕꯤꯔꯒꯦ ꯃꯃꯥꯅ ꯃꯥꯗꯨꯗꯤ ꯄꯥꯝꯗꯦ ꯆꯥꯛꯀꯧꯕ ꯆꯠꯄꯅꯦ ꯃꯃꯥ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯅꯦ ꯐꯖꯅ ꯆꯥꯃꯤꯟꯅꯔꯁꯦ ꯅꯤꯅꯦ ꯃꯌꯥꯝꯁꯨ ꯀꯧꯔꯒ ꯃꯃꯥꯒ ꯅꯪꯒ ꯆꯪꯒꯁꯨ ꯆꯠꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯍꯟꯗꯛꯀꯤꯗꯤ ꯄꯨꯄꯨꯒꯤ ꯐꯤꯔꯣꯏ ꯌꯧꯗꯕꯅꯤꯅꯅꯦ ꯂꯦꯞꯊꯣꯛꯑꯁꯦ
ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯕꯣꯔ ꯄꯤꯅꯔꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯅ ꯄꯨꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯃꯤꯁꯁꯤꯗ ꯊꯝꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯕꯤꯅꯥꯔꯥꯅꯤ. ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯕꯤꯔꯝꯕ. ꯆꯟꯊꯣꯏ, ꯍꯌꯦꯡ ꯏꯁꯄꯤꯁꯦꯜ ꯄ꯭ꯔꯣꯒꯥꯝꯁꯦ ꯃꯤꯁ ꯅꯤꯔꯃꯂꯥ ꯉꯁꯤ ꯈꯥꯛꯇꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯍꯌꯦꯡꯒꯤ ꯈꯥꯛꯏꯅꯤ. ꯍꯌꯦꯡꯒ ꯂꯩꯔꯦ ꯑꯗꯣ ꯇꯦꯂꯦꯟꯁꯦ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯑꯗꯨꯝ ꯉꯥꯛꯇꯪꯒꯤ ꯑꯗꯨꯝ ꯇꯧꯁꯜꯂꯛꯄ ꯑꯣꯏꯕꯅꯤꯅꯀꯣ, ꯊꯪꯅ ꯁꯨꯝ ꯇꯧꯁꯜꯂꯁꯨ ꯃꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯛꯇꯣꯏꯅꯤ. ꯁꯨꯝ ꯉꯥ ꯊꯣꯡꯕꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯅꯤꯡꯉꯛꯇꯕꯗꯣ ꯑꯗꯨ ꯌꯥꯎꯔꯛꯇꯣꯏꯅꯦꯕ. ꯑꯗꯨꯅ ꯃꯤꯁ ꯅꯤꯔꯃꯂꯥ ꯍꯌꯦꯡꯒꯤ ꯈꯥꯛꯇꯅ ꯇꯨꯃꯤꯟ ꯂꯩ. ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯍꯩꯖꯕ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯇꯥꯟꯅꯖꯔꯒ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ. ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯔꯨꯛ ꯌꯥꯕꯤꯌꯨ. ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ, ꯃꯌꯥꯝꯁꯨ ꯀꯣꯜ ꯇꯧꯕꯤꯔꯒ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯞꯄ ꯅꯣꯛꯄ ꯌꯥꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯁꯤ. ꯑꯣꯀꯦ, ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯁꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯅꯤꯡꯉꯦꯟꯗꯒꯤꯅꯦ ꯑꯕꯦ ꯀꯧꯋꯦ. ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ? ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ. ꯑꯗꯣ ꯀꯔꯤ ꯇꯦꯂꯦꯟ ꯇꯧꯕꯤꯗꯣꯏꯅꯣ? ꯃꯌꯥꯝꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯅꯩꯅꯗꯅ ꯂꯩꯔꯦ. ꯉꯁꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯝꯗꯒꯤ ꯍꯧꯈꯔꯦ. ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛꯇꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯒꯦ. ꯍꯦꯛꯇ ꯇꯧꯁꯟꯕꯤꯔꯛꯑꯣ. ꯍꯦꯛꯇ ꯁꯦꯠꯊꯖꯔꯒꯦ. ꯍꯦꯛꯇ ꯀꯞꯀꯦꯔꯥ ꯅꯣꯛꯀꯦꯔꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯣꯟꯗꯒꯤ ꯅꯣꯛꯑꯦ ꯑꯗꯨꯝ ꯅꯣꯛꯆꯔꯛꯑꯒꯦ, ꯀꯞꯄꯦ ꯑꯗꯨꯝ ꯀꯞꯆꯔꯛꯑꯒꯦ. ꯑꯣ ꯃꯣꯏ ꯄꯥꯕꯨ. ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ? ꯑꯣ ꯅꯆꯥꯅꯨꯄꯤꯁꯤꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ. ꯑꯣ ꯂꯥꯛꯑꯦ. ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯏꯆꯥꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯑꯣ ꯅꯪꯒꯤ ꯅꯆꯥꯒ ꯑꯩ ꯏꯆꯥꯒꯅꯦ ꯏꯕꯥꯅꯤ ꯏꯆꯥꯗ ꯐꯨꯕꯤꯔꯤꯕ. ꯍꯥ? ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯣ ꯅꯪꯒꯤ ꯅꯆꯥꯒ ꯑꯩ ꯏꯆꯥꯒꯅꯦ ꯏꯕꯥꯅꯤ ꯏꯆꯥꯗ ꯐꯨꯕꯤꯔꯤꯕ. ꯍꯥ? ꯑꯣ ꯂꯣꯏꯖꯔꯒꯦ ꯃꯤꯁ. ꯒ꯭ꯔꯃꯥꯔ ꯑꯃ ꯏꯔꯥꯟ ꯂꯥꯜꯂꯦ ꯃꯣꯏꯁꯦ. ꯒ꯭ꯔꯃꯥꯔ ꯑꯃ ꯏꯔꯥꯟ ꯂꯥꯜꯂꯦ. ꯑꯗꯣ ꯆꯨꯝꯃꯤꯅꯦ. ꯕꯣꯅꯤꯅ ꯍꯥꯏꯈꯤꯗꯥꯏ, ꯃꯣꯏꯒꯤꯁꯤ ꯒ꯭ꯔꯃꯥꯔ ꯑꯃ ꯏꯔꯥꯟ ꯂꯥꯜꯂꯤꯗ. ꯅꯪꯒꯤ ꯑꯗꯨ ꯏꯆꯥꯒ ꯂꯥꯜꯂꯦ, ꯃꯥꯅ ꯂꯥꯜꯂꯦꯅ ꯈꯟꯕꯩ ꯑꯩꯒꯤ ꯋꯥꯅꯦꯕ, ꯃꯤꯗꯤ ꯏꯆꯥꯒꯅ ꯆꯨꯝꯃꯤꯅꯦꯕ. ꯏꯕꯥꯅꯤꯒꯤ ꯏꯆꯥꯗ ꯐꯨꯕꯤꯔꯦ ꯍꯥꯏꯁꯤꯕꯣ ꯀꯥꯏꯅ. ꯆꯨꯝꯃꯤꯅꯦꯕ. ꯃꯤꯁ ꯑꯅꯤꯅ ꯅꯩꯅꯕꯤꯔꯣ. ꯑꯗꯨꯗꯤ ꯃꯤꯁ ꯑꯅꯤꯅ ꯅꯩꯅꯕꯤꯔꯣ. ꯑꯩꯒꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯍꯣꯏ, ꯅꯩꯅꯕꯤꯔꯣ. ꯆꯨꯝꯃꯦ. ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯆꯥꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯏꯆꯥꯗꯨꯒ ꯃꯥꯒꯤ ꯑꯗꯒꯤ ꯂꯩꯔꯝꯕ ꯃꯆꯥꯗꯨꯒ, ꯃꯥꯒꯤ ꯂꯩꯔꯝꯕ ꯃꯆꯥꯗꯨꯒ ꯑꯗꯨꯒ ꯅꯧꯅ ꯃꯕꯥꯅꯤꯒꯤ ꯐꯪꯖꯕ ꯃꯆꯥꯗꯨꯒ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ ꯋꯥꯔꯤꯅꯦꯕ. ꯆꯨꯝꯃꯦꯕ ꯃꯃꯥꯗꯨꯅ ꯍꯥꯏꯗꯣ. ꯑꯣ ꯇꯥꯃꯣ, ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯃꯤꯁꯤꯗ. ꯀꯩꯗꯧꯔꯒꯦ? ꯍꯣꯏ. ꯑꯣ ꯅꯪꯒꯤ ꯅꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯤꯗ ꯐꯨꯕꯤꯔꯤꯕ. ꯀꯔꯤ? ꯅꯪꯒꯤ ꯅꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒꯅꯅꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯤꯗ ꯐꯨꯕꯤꯔꯦ ꯍꯥꯏꯕ. ꯅꯪꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗ ꯐꯨꯕꯤꯔꯦꯕ? ꯍꯣꯏ. ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯉꯁꯤꯗꯤ. ꯈꯣꯟꯖꯦꯜ ꯇꯥꯔꯦ. ꯆꯃꯦꯂꯩ ꯁꯛꯄꯗ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯃꯥꯜꯂꯦ ꯆꯟꯊꯣꯏꯁꯤꯅꯕ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯤꯡꯒ ꯂꯩꯐꯝꯒ ꯃꯤꯁ ꯑꯩ ꯑꯃꯨꯛꯇ. ꯁꯣꯕꯤꯇꯥ ꯍꯤꯖꯝꯅꯦ, ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ. ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯊꯦꯜꯗꯤ ꯍꯧꯔꯝꯗꯧ ꯃꯥꯜꯂꯦ. ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯍꯥꯎꯇ꯭ꯔꯕ ꯈꯪꯗꯦ, ꯈꯨꯝꯃꯛꯇ꯭ꯔꯦꯗ. ꯍꯥꯎꯇ꯭ꯔꯕ꯭ꯔꯣ? ꯍꯥꯎꯇꯤꯌꯦ ꯃꯤꯁ, ꯑꯗꯨꯅꯅꯦ. ꯂꯩꯋꯥ ꯀꯥꯡꯁꯨ ꯑꯃ ꯁꯨꯔꯦ, ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ. ꯍꯥꯎꯇꯦ. ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯎꯇꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯗꯨ ꯍꯥꯎꯕ ꯃꯊꯦꯜꯗꯨꯕꯨ ꯍꯥꯎꯇꯦ ꯍꯥꯏꯔꯤꯕ ꯀꯅꯥꯒꯤ ꯆꯤꯟꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯗꯨꯒꯨꯝꯕꯗꯨ ꯐꯪꯗꯗꯅ ꯆꯥꯟꯅꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯗꯨ ꯂꯩꯋꯥꯗꯨ ꯍꯥꯎꯕꯅꯤꯗ. ꯑꯗꯨ ꯍꯥꯎꯇꯦ ꯍꯥꯏꯔꯤꯕ ꯆꯤꯟꯗꯣ ꯑꯃꯨꯛꯇꯪ ꯎ ꯃꯣꯔꯣꯛꯇꯣ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯧꯔꯒ ꯎ ꯃꯣꯔꯣꯛꯀ ꯄꯨꯂꯞ ꯅꯣꯏꯁꯟꯒꯦꯗꯣ. ꯒꯨꯔꯨꯗꯦꯕ, ꯃꯁꯤꯒꯤ ꯏꯃꯥ ꯁꯥꯕꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯒꯨꯔꯨꯗꯦꯕ, ꯑꯔꯥꯟꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯒꯨꯔꯨꯗꯦꯕ. ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯔꯁꯤ.
Gurudevnabu yarabdi aigisu dum yajare Gurudev. Permission granted. Madam kay daw widoy no. Saniga way na tangningi. Hello sir, ni saniga way na tangminaningi. Tausi ai kamai karai matang oiduino. Karom daily thora karom da phawdoraktuino. Karom daily sala karom sat ki thoki dawno dom ta hairo aduga tawminase. Do ngasi si nai sangu kamda tenen han tawran masida. Puning da phawrakpa ai haki way ta hello ne ai sa tawrakadoi ado hayeng si ningon takawbani ado ningon sa ihamadi haraw mumunno kaloy na hayeng si dum sa nani. Hoi. Kaya man na dum ni titi galoy na dum layhong ni ko. Layhong doy ni. Ay adum tawrag. Adum tawro. Tawrag. Ima. Pahaba. Nasaydi. Ayan si. Iwan sa tuban ni. At Ima. Pahaba. Nasaydi. Pwede na upang. Kami pamlandang di. May iyang laga. Nikit igaloy na na. Iwan sa tuban ni. Ngayon na sana. Nasakit yung highlight ko, Ima. Pahaba. Nakuya nila. Haglangda. Naisay nga mamuhinga. Sa upsawayong do. Sang lagalay na do. Nasaya mo. Nalaglaro niya, Ima. Pahaba. Ay kita ma. Nakuya nila. Nasayo, ito sa tambiram ni Gono. Ningon singa. Sahiya maging madungga. Haraw ngay. Mapahamlamdam da. Dahil sa bagsiron sa doon. At sumahaw po doon at sa doon. Nasayo, hanggang ko, Ima. Bema, mawatong dia, nang bukay dalay gini. Bema, Ima, ay si dalay kaya Ima. Bema, yengoy, Ima na niya. Kaya yengon sa kong basi, pat na ba, Imawdi, po sa Ima na loy na lang nagatang laban niya. Kaya himong sa kung magsaluy ka rin ano. Imawdi, yun sida, mahuway na lagsara ba siya? Imalit kumoy ka niya. Inuloy na kaniba niya. Nang kapunin na ba? Nabong napakas ka na. Imawdi, lumipa, uwi ba yabro? Ay, trapas sida lay, di ba? Nabong napasin siya. Sadi, Imawdi, luway na maki. Kaya himaw na, adagyan na kamoy son kariba no. Ingoy, nang imamhan na kawin ba sa kawbado, kaya ni imaw sa sakadaban ko. Imana niya, imaw na po na naba po sa'y uwi na lang nagasang laban niya. Ima, ay, ako ba si sakadaban niya? Kaya si sakadaban niya, sakadaban niya. Sa hiyang naging nanong da. Ang makatang lakwa, hiyang naging nipan na sa kawban ng mitse. Ningon sina pido boldo. Mabung magwasinda. Mahisaw na pangihay gani. Kaya kita luy dawi gani niya. Sakadaban. Ingon si kaya kita luy dawi gani. Nang gimamhan na niya. Ingon na sakadi waraw king. Ingon sakadaban ni po. Ingon sakadaban. Inahan na niya. Ingon di. Sabi magpuna na ba loy na lang nagalahiraban ni po. Ingon sakadaban. Ingon kaya kita ingon sakadaban gani. Ingon di. Inahan di. Ningon niya, kaya kita luy dawi ba na? Ma, tatadaban ni po. Nagpuing waraw ba? Nungay ba tawagan ni po ibig niya. Miss, Luisan Verage. Thoray macha kanano kapalido. How ni mina isa nungay tring ay jida mo na mi buka pan batahalak tanay ngon jida. Aduda kapido ka na hango.
ꯉꯔꯥꯡꯒꯤ ꯃꯤꯁ ꯑꯅꯤꯅ ꯇꯧꯕꯗꯣ ꯑꯁ ꯑꯩꯅ ꯐꯣꯟ ꯃꯦꯠꯄꯁꯤ ꯐꯪꯕ ꯉꯝꯗꯦ ꯃꯤꯁ ꯑꯅꯤꯒ ꯑꯝꯇꯪꯗꯤ ꯑꯩꯁꯨ ꯇꯧꯃꯤꯟꯅꯒꯦꯅ ꯏꯆꯦꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯈꯣꯟꯖꯦꯜꯁꯤꯒ ꯉꯔꯥꯡꯒ ꯐꯪꯉꯝꯃꯗꯤ ꯗꯥꯏꯂꯣꯛꯁꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯝ ꯌꯥꯕꯅꯤ ꯌꯩꯈꯥꯏꯅꯒꯗꯕꯅꯤꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯕꯤꯈꯤꯗ꯭ꯔꯦ ꯁꯤꯅꯕꯨꯗꯤ ꯍꯦꯟꯕ ꯃꯤꯁ ꯑꯅꯤꯗꯤ ꯁꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯅ ꯁꯥꯔꯛꯄ ꯉꯝꯃꯦꯕꯀோ ꯌꯥꯝ ꯀꯜꯂꯛꯆꯕꯗꯣ ꯏꯆꯦꯁꯨ ꯐꯖꯩꯗ ꯍꯧꯖꯤꯛꯀꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯁꯀꯨꯔꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯖꯣꯌꯥ ꯉꯔꯥꯡꯒꯤ ꯀꯣꯏ ꯌꯦꯛꯄꯗꯣ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯦ ꯀꯩꯅꯣꯅꯦ ꯅꯣ ꯕꯦꯕꯤ ꯁꯨꯡꯆꯪ ꯆꯪꯈꯤꯗꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯅꯥꯟꯕꯗ ꯁꯠ ꯀꯣꯛꯄꯅꯦ ꯗꯥꯁꯤꯜ ꯑꯥꯔꯠ ꯅꯨꯡꯁꯤ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯍꯟꯖꯕꯝ ꯁꯅꯥꯇꯣꯝꯕ ꯏꯃꯥꯂꯇꯥ ꯌꯦꯡꯈꯣꯝ ꯃꯦꯗꯥꯝ ꯅꯥꯎꯔꯦꯝ ꯀꯕꯤꯇꯥ ꯊꯥꯒꯠꯆꯔꯤ ꯆꯦꯂꯥꯡꯂꯦꯟꯇꯣꯟ ꯑꯁꯦꯝ ꯏꯕꯨꯡ ꯑꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯖꯦꯁꯣꯔꯤ ꯏꯆꯦꯃꯂꯥ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯀꯕꯤꯇꯥ ꯅꯥꯎꯔꯦꯝ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕꯁꯤꯡ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯏꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥ ꯂꯥꯏꯅꯤꯡꯆꯥꯅꯦ ꯑꯈꯠꯄꯤ ꯏꯃꯥꯁꯤ ꯀꯩꯊꯦꯜ ꯐꯝꯐꯝꯗꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯄꯣꯠ ꯌꯥꯝ ꯁꯤꯜꯂꯤꯕꯅꯤ ꯄꯣꯠ ꯁꯤꯜꯂꯁꯨ ꯏꯆꯥꯈꯩꯒꯤ ꯋꯥꯔꯤ ꯁꯥꯒꯦ ꯄꯣꯠ ꯌꯣꯝꯗꯒꯩ ꯇꯧꯔꯛꯏꯅꯤ ꯑꯩꯄꯥ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯏꯇꯥꯎꯕꯤ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯒꯨꯂꯤ ꯂꯩꯅꯔꯦꯅ ꯄꯨꯛ ꯅꯥꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯇꯥꯎꯕꯤ ꯒꯨꯂꯤꯗꯨꯗꯤ ꯑꯅꯤ ꯆꯥꯁꯤꯜꯂꯕ꯭ꯔꯥ ꯀꯌꯥ ꯆꯥꯁꯤꯜꯂꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯃ ꯆꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃ ꯆꯥꯔꯦ ꯑꯣ ꯏꯇꯥꯎꯕꯤ ꯍꯌꯦꯡꯁꯨ ꯂꯩꯔꯤꯌꯦ ꯍꯌꯦꯡꯒꯤꯗꯣ ꯉꯁꯤꯗꯩ ꯆꯥꯁꯤꯜꯂꯣ ꯑꯗꯨꯗꯤ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯄꯨꯛꯁꯤ ꯑꯍꯤꯡꯗ ꯇꯨꯝ ꯌꯥꯗ꯭ꯔꯦꯗꯅ ꯄꯨꯡ 4 ꯆꯤꯡꯗꯅ ꯑꯍꯟ ꯊꯪꯗ ꯅꯦꯅꯥ ꯇꯥꯅ ꯇꯨꯝ ꯂꯩꯇꯗꯅ ꯑꯉꯥꯡ ꯅꯨꯕꯤ ꯈꯠꯄ ꯂꯥꯡꯕꯗ ꯌꯥꯎꯗꯅ ꯍꯦꯛ ꯂꯩꯔꯗꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯔꯥꯗ ꯐꯝꯕ ꯉꯝꯗꯅ ꯃꯈꯥꯗ ꯎꯄꯥꯛꯅ ꯄꯨꯜꯂꯒ ꯐꯝꯃꯒ ꯄꯣꯠ ꯌꯣꯜꯂꯦ ꯄꯨꯛ ꯅꯥꯕꯗ ꯑꯣ ꯑꯗꯣ ꯏꯃꯥꯁꯤ ꯀꯔꯤ ꯇꯦꯂꯦꯟꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯩ ꯄꯣꯠ ꯌꯣꯜꯂꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯄꯨꯛ ꯅꯥꯗꯣꯏ ꯅꯣꯏꯗ ꯇꯥꯛꯀꯦ ꯇꯧꯕꯅꯤ ꯏꯇꯥꯎꯕꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯖꯃꯦꯟꯖꯣꯏ ꯃꯍꯥꯔꯥꯖꯥ ꯏꯃꯥ ꯂꯩꯔꯤꯝꯆꯥꯅ ꯇꯦꯂꯦꯟ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯒ ꯀꯔꯤꯝꯇ ꯇꯧꯔꯣꯏꯅꯦ ꯉꯔꯥꯡꯒꯤꯗꯣ ꯇꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝꯅ ꯆꯥꯛꯏ ꯑꯁꯨꯝꯅ ꯇꯧꯗꯅ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯃꯥ ꯂꯥꯏꯔꯤꯛ ꯃꯆꯥꯅ ꯍꯩ ꯔꯥ ꯌꯣꯟꯗꯅ ꯍꯣꯠꯅꯔꯤꯌꯦ ꯖꯃꯦꯟꯖꯣꯏ ꯃꯍꯥꯔꯥꯖꯥ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯌꯥꯝꯅ ꯁꯤꯠꯂꯤ ꯈꯨꯗꯛ ꯌꯣꯜꯂꯤ ꯍꯥꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯄꯣꯠ ꯌꯣꯟꯗꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯔꯤꯌꯦꯅꯦ ꯇꯣꯟꯅ ꯀꯣꯅꯣ ꯂꯩꯔꯤꯛ ꯃꯆꯥ ꯈꯨꯗꯛ ꯀꯨꯜꯂꯒ ꯄꯣꯠ ꯌꯣꯜꯂꯤ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯖꯤꯖꯥ ꯇꯥꯍꯜꯂꯦ ꯍꯥꯏꯔꯦꯔꯒ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯔꯤꯌꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯂꯩꯔꯤꯛ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯋꯥꯟꯊꯅ ꯅꯣꯛꯏꯗꯨꯕꯣ ꯅꯣꯏꯅꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯐꯣꯟꯒꯤꯗꯕꯨꯗꯤ ꯎꯗꯦꯕꯨ ꯃꯤꯒꯤ ꯐꯣꯟ ꯏꯅꯥꯛꯇ ꯊꯝꯕ ꯌꯦꯡꯕꯗ ꯅꯕꯥꯅꯤꯅ ꯇꯧꯁꯨ ꯎꯕꯗ ꯅꯣꯛꯏꯕ ꯑꯗ ꯇꯥꯏ ꯅꯕꯥꯅꯤꯅ ꯇꯧꯗꯣ ꯑꯩꯒꯤ ꯐꯣꯟ ꯑꯄꯥꯛꯄ ꯄꯥꯏꯗ꯭ꯔꯁꯨꯅꯦ ꯃꯤꯒꯤ ꯐꯣꯟ ꯋꯥꯏꯔꯒ ꯌꯦꯡꯉꯤꯌꯦ ꯏꯃꯥ ꯂꯩꯔꯤꯝꯆꯥ ꯃꯤꯒꯤ ꯐꯣꯟ ꯋꯥꯏꯔꯒ ꯌꯦꯡꯉꯤꯗꯣ ꯇꯟꯗ꯭ꯔꯅꯤ ꯅꯨꯃꯤꯠꯇꯨ ꯅꯥꯅꯤ ꯀꯨꯝꯖꯤꯜꯂꯨ ꯌꯦꯡꯅꯤꯡꯕꯕꯨ ꯌꯦꯡꯉꯕꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ ꯖꯃꯦꯟꯖꯣꯏ ꯃꯍꯥꯔꯥꯖꯥ ꯑꯗꯨꯅ ꯏꯃꯥ ꯂꯩꯔꯤꯝꯆꯥꯒꯤꯁꯨ ꯐꯣꯟ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯌꯦ ꯑꯗꯨꯕꯨꯗꯤ ꯊꯣꯛꯂꯛꯀꯅꯤ ꯉꯁꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯇꯧ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯖꯃꯦꯟꯖꯣꯏ ꯃꯍꯥꯔꯥꯖꯥ
ꯃꯆꯥꯒꯤ ꯊꯧꯔꯝ ꯂꯧꯔꯛꯄꯗ ꯑꯩꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯉꯔꯥꯡꯒꯤ ꯊꯧꯔꯝꯒꯤ ꯍꯥꯏꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯛꯏ ꯖꯣꯏ 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 ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯚꯥꯄꯇꯤ ꯅꯨꯡꯕꯥꯄꯇꯤ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤꯌꯦ ꯁꯔ ꯖꯣꯏ ꯀꯣꯟꯊꯧꯖꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ MM ꯖꯨꯂꯤꯁꯥ ꯒꯥꯏꯇ꯭ꯔꯤ ꯍꯩꯔꯣꯝ ꯃꯅꯤꯟꯗꯤ ꯍꯟꯈ꯭ꯔꯕꯅꯤꯗ ꯂꯩꯁꯥꯡꯊꯦꯝ ꯃꯦꯃꯣꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯏꯂꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏ ꯃꯁꯥꯒꯤꯅꯤ ꯀꯝꯄꯦꯅꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯩ ꯀꯣꯏ ꯆꯣꯝꯃꯗꯤ ꯌꯦꯡꯅꯤꯡꯉꯣꯏꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤꯅ ꯀꯣꯏ ꯆꯣꯝꯃꯗꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯐꯖꯕꯩ ꯋꯥꯗꯤ ꯃꯁꯥꯒꯤ ꯀꯝꯄꯦꯅꯤꯗꯣ ꯀꯩꯅꯣ ꯇꯧꯕꯩꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯕꯗꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯜꯂꯤꯗ ꯀꯣꯏꯂꯥꯡꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯤꯗ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯉꯁꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯧꯖꯤꯛꯅ ꯀꯣꯏꯂꯥꯡꯒꯤ ꯁꯝꯂꯥꯡ ꯀꯣꯏꯂꯥꯡ ꯄꯥꯕ ꯁꯝꯅ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯔꯣꯏ ꯁꯦꯒ꯭ꯔꯛꯇꯨꯅ ꯍꯥꯏꯒꯗꯕꯅꯤ ꯑꯅ ꯀꯣꯜ ꯑꯃꯃꯨꯛ ꯌꯦꯡꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯟꯇꯤ ꯂꯩꯁ꯭ꯔꯝꯅꯦ ꯉꯁꯥꯏꯁꯨ ꯐꯪꯉꯦ ꯌꯥꯕ꯭ꯔꯣ ꯃꯤꯁ ꯑꯅꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯇꯦꯂꯦꯟ ꯍꯟꯅꯦ ꯍꯧꯖꯤꯛꯅ ꯑꯣ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯅꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯈꯪꯕ ꯉꯝꯗꯔꯦ ꯍꯥ ꯀꯩꯁꯨ ꯅꯠꯇꯦ ꯇꯧꯔꯤꯕꯁꯦ ꯅꯣꯛꯅꯕ ꯐꯥꯒꯤ ꯑꯣ ꯃꯤꯁ ꯑꯅꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯌꯦ ꯆꯥꯛꯀꯧꯕ ꯃꯇꯝꯁꯤꯗ ꯆꯥꯛꯀꯧꯕ ꯆꯠꯄꯤꯔꯣꯏꯗ꯭ꯔో ꯃꯤꯁ ꯑꯅꯤꯕꯣ ꯆꯥꯛꯀꯧꯕ ꯌꯥꯝꯃꯟꯗꯅ ꯂꯣꯏꯅ ꯇꯣꯛꯑꯦ ꯂꯥꯛꯆꯔꯔꯣꯏ ꯁꯦꯟꯇꯔ ꯍꯥꯏꯅ ꯃꯨꯟꯅꯗꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯕꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯥꯟꯗꯦꯕ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯁꯣꯝꯗꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯅꯤ ꯀꯅꯥꯅ ꯊꯧꯔꯝ ꯇꯧꯕꯤꯅꯤ ꯁꯥꯔ ꯖꯦꯝꯁꯅ ꯀꯧꯕꯤꯔꯣꯏ ꯍꯥꯏꯕꯔꯅꯦ ꯃꯤꯁ ꯑꯅꯤ ꯑꯗꯨꯕꯨꯗꯤ ꯃꯁꯥꯅ ꯀꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯥꯏꯗ ꯊꯣꯡꯕꯤꯔꯦ ꯍꯥꯏꯔꯔꯒ ngasi ꯃꯤꯁ hayeng ꯑꯅꯤꯒꯤ ꯆꯥꯅꯕꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯟꯕꯤꯌꯣ ꯍꯥꯏꯌꯨꯗꯅ ꯈꯪꯗꯦ ꯍꯌꯦꯡ ꯈꯪꯉꯤ ꯃꯔꯨ ꯃꯔꯥꯡꯅ ꯅꯝꯒꯗ꯭ꯔꯥ ꯃꯇꯣꯡꯅ ꯅꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯃꯔꯨ ꯆꯥꯔꯕꯗꯤ ꯊꯧꯔꯝ ꯄꯥꯡꯕ ꯉꯝꯃꯣꯏꯀꯣ ꯃꯤꯁ ꯑꯅꯤ aduna ꯃꯇꯣꯡ matong nyo ꯈꯔ ꯌꯥꯝꯅ kharayam ꯆꯥꯁꯟ sasange ꯄꯨꯖꯥꯔꯤꯗ ꯋꯥꯅꯣꯝꯒꯦ pujari je hayeng ni ibung ole noidau malida ꯆꯥꯔꯣꯂꯦꯅ ꯃꯔꯨ ꯄꯤꯖꯧꯔꯣ ꯃꯤꯁ ꯑꯅꯤꯅ ꯃꯇꯨꯡꯒ ꯀꯂꯦꯖꯥꯒ ꯃꯀꯟꯒ ꯈꯜꯂꯒ ꯆꯥꯕꯤꯔꯣ ꯃꯗꯨ ꯆꯨꯝꯒꯅꯤ adudi mi reserve ta laigre chabinaba ꯍꯣꯂꯦꯟꯗꯤ ꯃꯇꯣꯡ ꯉꯥꯛꯇ ꯉꯥꯏꯗꯅ ꯑꯃꯨꯛ ꯅꯥ ꯑꯃꯗ ꯑꯃꯨꯛ ꯇꯦꯛ ꯑꯃꯗ ꯑꯃꯨꯛ ꯌꯦꯛ ꯇꯧꯕꯤ ꯑꯗꯨꯅ ꯃꯔꯨ ꯄꯤꯖꯔꯒꯦ ꯃꯤꯁ ꯉꯁꯤꯒꯤꯗꯤ ꯃꯤꯁ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯉꯔꯥꯡꯁꯤꯁꯨ ꯀꯩꯅꯣ ꯃꯤꯁ ꯑꯅꯤꯕꯨ ꯍꯥꯏꯁꯤꯕꯨ ꯊꯥꯒꯠꯄ ꯍꯟꯅ ꯐꯣꯡꯗꯣꯛꯆꯔꯤ ꯉꯔꯥꯡꯗꯤ ꯅꯨꯡꯁꯤꯗꯕ ꯉꯁꯤꯗꯤ ngasi ꯉꯁꯤ kitang ꯈꯛ ꯅꯨꯡꯁꯤꯕ ꯉꯔꯥꯡꯒꯤꯗꯨꯅꯀꯣ ꯑꯗꯨꯁꯨ ꯅꯨꯡꯁꯤꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯤꯅꯅꯦ ꯐꯣꯜ ꯑꯅꯤꯔꯛ ꯉꯁꯥꯏꯁꯨ ꯐꯪꯉꯦ ꯍꯧꯖꯤꯛꯁꯨ ꯐꯪꯍꯜꯂꯦ ꯑꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯍꯦꯟꯅ ꯐꯪꯍꯜ ꯑꯗꯨꯗꯤ ꯑꯣꯏꯍꯜꯂꯦ ꯕꯦꯔꯥꯅꯤ ꯑꯩꯈꯣꯏꯅ ꯐꯪꯍꯟꯕꯁꯨ ꯅꯠꯇꯦ ꯃꯊꯟꯗ ꯂꯣꯏꯅ ꯐꯪꯖꯔꯛꯄꯅꯤꯅꯦ kanana su insiluba taudana ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ thank you ꯑꯇꯩ ꯇꯧꯔꯝꯃꯔꯣꯏꯗ꯭ꯔꯣ ꯃꯤꯗꯥ ꯃꯤꯁ ꯈꯪꯗꯦ ꯀꯩꯅꯣ ꯑꯃꯇꯪ ꯇꯧꯔꯒꯦ ꯇꯦꯂꯦꯟ ꯂꯣꯏꯔꯃꯤꯅ ꯑꯝꯇꯁꯨ ꯀꯩꯅꯣꯝ ꯇꯧꯖꯗ꯭ꯔꯤ ꯇꯧꯔꯣ ꯀꯩꯅꯣꯝ ꯇꯧꯔꯣꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯄꯅꯤꯅ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯃꯇꯦꯛ ꯈꯤꯇꯪ ꯊꯧꯒꯜ ꯇꯧꯖꯔꯛꯀꯦ ꯍꯣꯏ ubiro ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃ ꯑꯅꯤꯒꯤ ꯆꯥꯛꯀꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯖꯔꯛꯀꯦ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯏꯕꯨꯡꯅꯅꯦ ꯂꯩꯕ ꯂꯩꯇꯕ ꯏꯕꯨꯡꯅ ꯆꯥꯛꯁꯦ ꯍꯟꯗꯛ ꯀꯧꯒꯦ ꯈꯜꯂꯤ ꯍꯧꯈꯤꯕꯁꯨ ꯀꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯏꯆꯟꯁꯤꯡꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯏꯆꯟ ꯏꯕꯦꯝꯃ ꯇꯥꯆꯧ
ꯑꯩꯒꯤꯗꯤꯅꯦ ꯃꯣꯏꯒꯤ ꯐ꯭ꯔꯤꯖ ꯍꯥꯏꯗꯣ ꯍꯥꯟꯅꯁꯨ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯐ꯭ꯔꯤꯖ ꯑꯃ ꯍꯥꯞꯄꯤꯌꯨꯀꯣ ꯇꯥꯆꯧ. ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯅꯅꯦ ꯉꯝꯅ ꯉꯝꯅꯕ ꯌꯦꯡꯉꯒ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯃꯕꯨꯡ ꯑꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯕꯦꯝꯃ ꯍꯟꯗꯛꯇꯤ ꯅꯆꯤꯟ ꯅꯅꯥꯎ ꯏꯕꯨꯡꯅ ꯆꯥꯛ ꯀꯧꯒꯗꯧꯔꯤ. ꯆꯥꯛ ꯀꯧꯕꯁꯦ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯏꯆꯟꯒꯤꯅ ꯀꯔꯤ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯇꯥꯆꯧ ꯑꯩꯒꯤꯗꯤꯅꯦ ꯀꯩꯁꯨ ꯍꯥꯞꯄꯤꯒꯅꯨꯗ ꯆꯨꯝꯅ ꯏꯆꯝ ꯆꯝꯅꯅꯦ ꯐꯤ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯌꯥꯏꯌꯦ ꯇꯥꯆꯧ. ꯍꯣꯏ ꯍꯣꯏ ꯏꯆꯟꯅ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯇꯥꯆꯧꯅ ꯍꯣꯠꯅꯗꯣꯔꯤꯅꯤ. ꯑꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯕꯗ ꯈꯜꯂꯛꯑꯕꯗ ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ? ꯏꯕꯨꯡꯅꯗꯤ ꯂꯩꯇꯕꯅꯤꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯤꯗ ꯏꯆꯟꯁꯤꯡꯒꯤ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯇ꯭ꯔꯤꯁꯤꯒ ꯀꯅꯥꯗꯩ ꯀꯔꯤ ꯍꯪꯉꯒ ꯏꯆꯟꯒꯤ ꯐ꯭ꯔꯤꯖ ꯍꯥꯞꯄꯤꯒꯅꯤ? ꯑꯩꯅ ꯁꯨꯌꯧꯅ ꯂꯩꯇꯕꯁꯤ ꯏꯆꯟꯁꯤꯡꯅꯗꯤ ꯈꯪꯕꯤꯄꯣꯠꯇꯦ. ꯑꯗꯨꯕꯨ ꯀꯨꯝꯁꯤ ꯀꯨꯝ ꯍꯥꯏꯕ ꯆꯍꯤ ꯑꯁꯤꯗ ꯏꯆꯟꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯒꯦ ꯈꯟꯕꯅꯤ. ꯑꯁꯨꯛ ꯋꯥꯅ ꯋꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯆꯟꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯤꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯃꯤꯁ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ. ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ. ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ. ꯗꯥꯏꯂꯣग ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯧ ꯃꯥꯟꯗꯅ ꯇꯧꯔꯛꯄꯅꯦ. ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯝ ꯇꯧꯕꯗꯨꯅ ꯂꯣꯏꯁꯟꯒꯗ꯭ꯔꯅ ꯈꯟꯕꯅꯦ, ꯑꯗꯣ ꯂꯣꯏꯁꯟꯕꯤꯗ꯭ꯔꯦ. ꯗꯥꯏꯂꯣग ꯐꯖꯕ ꯑꯃꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯦ. ꯌꯥꯝ ꯊꯦꯡꯛ ꯌꯨ. ꯅꯨꯡꯉꯥꯏꯖꯩ. ꯊꯥꯒꯠꯆꯔꯤ. ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯊꯦꯡꯅꯁꯤ. ꯊꯦꯡꯅꯁꯤ ꯃꯤꯁ. ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯇꯧꯔꯛꯄꯗꯣ ꯐꯪꯗꯕꯅꯤꯅ ꯈꯔ ꯈꯛꯇꯤ ꯀꯥꯟꯅꯩꯗꯣ. ꯈꯔ ꯈꯔ ꯀꯥꯟꯅꯅ ꯇꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ. ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯐꯣꯜ ꯑꯅꯤꯔꯛ ꯐꯪꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯗꯣ. ꯍꯣꯔꯦꯟꯗꯤ ꯇꯧꯕꯤꯔꯨꯔꯅꯨ, ꯇꯨꯃꯤꯟꯅ ꯇꯥꯕꯤꯔꯣ. ꯍꯣꯔꯦꯟꯗꯤ ꯇꯧꯖꯔꯔꯣꯏ. ꯐꯣꯜ ꯑꯅꯤꯔꯛ ꯐꯪꯈ꯭ꯔꯕꯅꯤನ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯀꯣꯂꯔ ꯃꯌꯥꯝꯅ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯂꯦꯡꯕꯤꯔꯣ ꯂꯦꯡꯕꯤꯔꯣ. ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ. ꯊꯦꯡꯛ ꯌꯨ. ꯋꯦꯜꯀꯝ. ꯀꯔꯤ ꯁꯨꯔꯅꯣ? ꯃꯗꯨꯏ ꯁꯨꯔꯗꯣ ꯍꯪꯕꯤꯔꯛꯏ. ꯀꯔꯤ ꯁꯨꯔꯅꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯔꯦꯀꯣꯔꯠ ꯃꯨꯟꯗꯕꯒꯤ ꯁꯨꯔ ꯀꯧꯏ ꯃꯁꯤꯒꯤ ꯁꯨꯔꯁꯦ. ꯑꯩꯌꯥ ꯍꯦ. ꯃꯗꯨꯔꯛꯇꯒꯤꯗꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ, ꯑꯗꯨꯒ ꯀꯣꯜ ꯑꯃ ꯁꯠ ꯂꯥꯎ ꯑꯣꯛꯈꯠꯄꯩ ꯃꯇꯥꯡꯅꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯑꯩꯒꯤ ꯅꯨꯡꯉꯥꯏ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯦ. ꯅꯣꯏꯒꯤ ꯅꯣꯏ ꯑꯝꯇ ꯑꯅꯤꯒꯤ ꯉꯥꯏꯈꯣ, ꯋꯥꯔꯤ. ꯑꯝꯇ ꯉꯥꯏꯈꯣ. ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯑꯝꯇ ꯉꯥꯏꯈꯣ. ꯑꯩꯔꯣ? ꯑꯧ. ꯀꯩꯅꯣꯗꯒꯤ ꯙꯅꯟꯖꯣꯏ. ꯙꯅꯟꯖꯣꯏ. ꯏꯇꯥꯎ ꯙꯅꯟꯖꯣꯏ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯉꯔꯥꯡꯒꯤ ꯀꯔꯤ ꯍꯥꯏꯕꯤꯕ? ꯄꯥꯎꯗꯝ ꯃꯨꯁꯤ. ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯅꯨꯡꯉꯥꯏꯕ ꯈꯛꯇꯔꯥ? ꯏꯆꯜ ꯑꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯔꯥꯡ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯙꯅꯟꯖꯣꯏ ꯇꯝꯃꯨꯗꯣ? ꯀꯦꯖꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯦ? ꯅꯨꯡꯉꯥꯏꯇ ꯃꯌꯥꯝ ꯑꯃ. ꯑꯩꯅ ꯁꯥꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯀꯥꯞꯈꯤꯕꯅꯦꯅ ꯗꯣꯅꯒ ꯌꯥꯎꯈ꯭ꯔꯕꯅꯤ. ꯌꯥꯝ ꯐꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ. ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ. ꯁꯥꯔ ꯏꯆꯜꯂꯗꯤ ꯙꯅꯟꯖꯣꯏ. ꯅꯨꯡꯉꯥꯏꯔꯣ. ꯌꯥꯏꯐꯔꯦ. ꯏꯇꯥꯎ ꯅꯪꯅ ꯏꯆꯜꯂꯗꯤ ꯀꯧꯕꯁꯦ. ꯉꯔꯥꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ. ꯑꯩꯗꯤ ꯐꯥꯒꯤ ꯌꯥꯝ ꯍꯩꯕꯗꯤ ꯍꯩꯌꯦꯕꯀꯣ, ꯑꯗꯨꯁꯨ ꯇꯜꯂꯦ ꯉꯁꯤꯗꯤ ꯑꯩ ꯇꯧꯔꯔꯣꯏ. ꯃꯗꯨ ꯌꯥꯔꯣꯏ ꯙꯅꯟꯖꯣꯏ. ꯃꯗꯨ ꯌꯥꯔꯣꯏ. ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯗꯦ. ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯗꯨꯛ ꯇꯧꯔꯛꯎ. ꯀꯔꯤ ꯇꯧꯗꯕ ꯏꯆꯥ? ꯍꯩ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯛꯇꯣꯏꯕ ꯍꯪꯉꯛꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯊꯥꯒꯠꯄ ꯋꯥꯍꯩ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯝꯕꯅꯤꯗ. ꯊꯥꯒꯠꯄ ꯋꯥꯍꯩꯒꯤ ꯍꯥꯏꯐꯝꯒꯤꯁꯨ ꯍꯥꯏꯐꯝꯒꯤꯁꯨ ꯃꯇꯝ ꯂꯩ. ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ. ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯇꯧꯔꯛꯎ ꯙꯅꯟꯖꯣꯏ. ꯆꯠꯂ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯅꯣ? ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯎꯅꯦ ꯙꯅꯟꯖꯣꯏ ꯅꯪꯕꯣ. ꯑꯣꯟꯊꯣꯛꯅ ꯑꯗꯨꯗꯤ ꯍꯥꯏꯅꯈ꯭ꯔꯦꯗ. ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯗꯤ. ꯍꯧꯗ꯭ꯔꯤꯕꯔꯣ? ꯍꯧꯔꯣꯅ ꯍꯩ. ꯍꯧꯗꯧꯔꯕꯅꯦ ꯍꯧꯕꯕꯨꯗꯤ. ꯍꯧꯔꯣꯗꯅ ꯍꯩ.
ꯅꯣꯛꯁꯤꯜꯂꯛꯀꯅꯨ Ngoài ngarang nhà phong tara mà tất cả hiện là phổ đó nàng quay như cũng mới đi giá ngoài rồi sa olen ga nói sản vật gì ăn ngoài chứ thank you 하우라시도 hồi cái đó đấy 하우비로 ở đó thì cái gì cảm sa diện cái mùi na thắc cái gì mà ta làm tàu giờ cái cơ dialogue ta ta sida hoy tất làm mà sa diện học giờ cái cái nó này sa diện na nanti cái nó torga asomda talor ka mana duty thare adi doga aina kadayda nanda hore talle adi doga ay duty thare ne cha itena hira glassam na piro hira glassam te piro ho cha se lepa ko dokhre halaga piji koi paisa yaw ko Ôi sao lại đi rồi ai sao lại điều đi tao cái yam chôn là film nông này cơ đó tao cái mà cảm ơn nâng đó ý sao thế mà thế này phải đi đâu vậy này sao mà cái này sinh hoạt này hay bên này cha nâng ý đó cái này thì cái này cái này Oh, itu mah yare sedih mah pai berarti admi क्या हुआ आधे beauty से कतो ने अरे कम तो आई मैंने अंगांग जिन का कोरे मेरा का तो नीचे तोड़ी से हो और अरे अम्मा अले Teman saya pecatul lepas kundo dah roboh na teman nang ida damai nang ida lepas kundo teman nang itu bo aina saya pagi dah pergi aina nawan isin dah hari nang dia tu ngau bra aina saya isin aja lagi nang pagi dah pergi aina pir ke nang na isin aja tak khabar nang na kami nang na bra itu kata lagi matau je nang tam itu nang je Oh, yaar. Ni solo sendera. Thagatjari. Sardananjoy. No padana rasi leiriba. Ngarang noi ani gi. Tau thorak padana nupi macha mal liba. Loi di noi ni kumai do. Hoi. Kumai makha yengo dudi yamba. Hayeng hekta tawrakke nungai jare thagatjari bu dialogue se hoi thank you lau thank you thokre lau ngasai sarna pungning i waronda lau thokhrabani thagatjari mathangi kolar dam khudong saba pizage tamnare alfias taramnok chari bung hendi laishom ichi abe khangembam dasel art Santhoi Chelang Ledon Taranok Chari Ima Laishom Radha Thagachari Mai Beman Wang Kemenjina Pabung Zente Kumar Thagachari Pumnamak
network nungaitabise hogre call se laaga koi miss call tabadona tawraga leiba mukhallaga hek tatkhiba se tawre ado mayam try tawbiu matam ngi hak adum leidi minute khara adum leijari soidana try tawbiu ngan ngai phangdaba sing Hello. Hello. Kanano Hello. call tawraise kana oiduino Miss Ani. taram no Ay, may sei banday ayang bine. eh Aying binang di karom dahil isa lang ino. Hay ma, itatasa da na nga sidi. Aying biya, nasa ka di ang pasalam. Hay ma, masa ka odong pasato, may intaw rin sidi. Aying biya, karing jang jara inang dia. Ha, napuna wala puro binakaray sa karapan ng lang minadro. You are ipuro baga amat sama me. Warante. Kayo no ay si buwa, amutang laptop ta nalako sinawana puro uyadro. Oh, ma dine sangdiye. Karing na sang bu. Ay, tanda kasi alam. Karing sang dri no ba? Nang kasat minat nang na ne, taksin da bay ni nang na taksin da bay. Nang na ne, nang ginawa na puro ito free, tatado ka na. Ano rin ba? Aduna ne, makwang do kole. Madi ay ngon naging hanat piban do. Sa tina so ay aduna ni ne. Hay ma, kwang ko la boy de ko. Oh, nungay da da. Ay, tani sa su da na kaka sa di se. Oh. Kasi di Diamond TV da yauro rage. Han matam ko bay tungda. Yokshan da rin. Amu pawala ka daw ni. Kuy na sung una daw nungay tine ko. Tuloy na sung usala zo uningagte ko. Oh, kontin mo di dum taza ba. Sakta ni una da babo. ibien juwari di nungai ri tawrise Hay napayay mi mesa tasalo no jo. Tasalo. Siu sa no tasang gadam ni ko. Halon di wari ta ba yam na fa ba ni. Kali halon ji thauram da ga di ta ba nungai di. Mayam ba koi na daga manang no pa da lai di ka na ki zo wan da nong na rim ni mi jingje. Adai di letrin da lai raga kanano changi jina ga nangin no pini kai no ka na ai ba gi matang do. Yam nungai ki bani da. Nungai ki bani. Ai jane. Halon thau na ta yam jara ke tau. ine wari su sabiu singju du su khara tawbiro Kai no hai ji bo. moro khara sahanji hine Singju ji. Ai madu pai singju di moro ka sa ta sa ga da. injale e ba hujise Halake. Umurok to tarahe hapsala lo de kai do roke. Hapsalo mai ta. umorok tu tang baduda ine kano yengo mawong budi yengo Singju do ai su kada hen hapsalo he. Hapsan ge. Kare yam hapsan murok sahala lo de ngasidi. Morok to ka sa hanji. Ukabi ka do kare yam hapsan bidana. Hawal lagi. Indam dayo sida. ado ine ing bi hoji kan jibu kamai tawrige ne ingju injale Ang gai marai di. Thaudo wa thong na manam to pa da ne. Ai jo ki ra bani ne. thawdok sidi aduna ne. La pang ham da bani ai je. hoine haujikti thawdok sina di ekta manam ni do thoiba Hau mani ako. mi gudi makse ha ka launar gai warim ne batawije Mani ado da he. ai ine bisa singju do khara thuro ne Ai kari no singju yu mi ne. Nek ngai ngam da daw no ne. Hoi ne singju manam ta ba da ai di tin ga chara ra ta ra bani ne. khoi ine bisa ki hotel ma paje la la ga chat pangam da ba hauju hawi kaino kari bu yaw bu no khangde khoi ine bisa ki singju ji ju bo ko Ai na mai jadru mantra tawsali ba khangi da na. Nui chabi na ba. ine na kana pha na na bo hona ba da tamni ba mai jantra no khangde Phana ba tam ba na ti khoi di. Phana ba tam ba na ti khangi da na mi na ne. Hau na sa na ba ne man jadru mantra tawdi ba khangi da na. Kari no. Nasu na bien khana da na dom nei ra ge ai do ai ga lai je wari ga sabi da na ba ni kap da ngang na ra ga nei ra ge ai do. sumdau bani da ine khoi punsi je nuksi jari ba khoi su ine hoi dong na tawrak turim ne hayeng wai je aduda khena badi lai sum khara khoi di hoji se khwang yadre khu chik pa na ba tawre
ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦ ꯄꯤꯁꯛꯀꯥꯇꯤ ꯍꯧꯖꯤꯛ ꯃꯁꯥꯁꯤ ꯀꯟꯗꯅ ꯃꯌꯥꯒꯁꯤ ꯂꯪꯊ꯭ꯔꯤꯛ ꯂꯪꯗꯅ ꯃꯁꯝꯒꯁꯤ ꯄꯣꯝꯕ ꯎꯗꯦ ꯇꯧꯔꯤꯁꯤꯅꯤꯗꯅ ꯑꯗꯣ ꯏꯅꯦ ꯑꯩꯈꯣꯏꯗꯧꯅꯗꯤ ꯇꯧꯔꯔꯣꯏꯗ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯉꯔꯥꯡꯗ ꯐꯣꯏꯔꯤꯃꯤꯅꯦ ꯎꯗꯅ ꯋꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤꯒ ꯁꯛꯆꯨꯒꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦꯅ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯣ ꯏꯅꯦ ꯑꯌꯤꯡꯕꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯗ꯭ꯔꯃꯥ ꯅꯨꯡꯕ꯭ꯔꯥꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯕꯣ ꯀꯔꯤꯅꯣ ꯗ꯭ꯔꯃꯥ ꯅꯨꯡꯕ꯭ꯔꯥꯗꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯗ꯭ꯔꯃꯥꯁꯨ ꯊꯣꯛꯇꯔꯦ ꯅꯨꯡꯕ꯭ꯔꯥꯁꯨ ꯊꯣꯛꯇꯔꯦ ꯅꯅꯤ ꯍꯣꯏꯗꯤ ꯁꯪꯗꯔꯦꯅꯦ ꯀꯔꯤ ꯇꯧꯔꯒ ꯃꯇꯝ ꯂꯦꯜꯂꯤꯒꯦꯅꯦ ꯑꯁ ꯏꯁꯨ ꯏꯆꯥ ꯈꯔ ꯂꯧꯅ ꯍꯅꯨꯕ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯗꯣ ꯈꯔ ꯁꯦꯟꯅ ꯉꯝꯗ꯭ꯔꯦ ꯅꯕꯣꯛ ꯍꯣꯏꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯅꯦ ꯃꯥꯅꯤ ꯗꯥꯏꯂꯣꯛ ꯄꯨꯟꯁꯤꯔꯣꯟꯅꯤ ꯃꯇꯦꯛ ꯑꯝꯇ ꯁꯤꯁꯨ ꯇꯧꯕꯤꯔꯝꯃꯨꯗꯣ ꯏꯅꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯁꯤ ꯗꯥꯏꯂꯣꯛꯅꯤ ꯀꯩꯅꯣꯅꯦꯍꯦ ꯌꯥꯔꯣꯏꯗ ꯗꯥꯏꯂꯣꯛ ꯅꯠꯇꯦ ꯅꯪꯒꯤ ꯁꯤꯡꯒꯜ ꯗꯥꯏꯂꯣꯛꯅꯤꯅꯦꯁꯦ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯑꯩꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯍꯥꯟꯒꯩ ꯇꯧꯗꯕꯒꯤꯅꯦ ꯑꯩꯁꯦ ꯂꯩꯒꯁꯦ ꯂꯣꯏ ꯐꯛꯆꯜꯂ ꯄꯣꯠꯅꯤ ꯂꯥꯏꯌꯦꯡꯒ ꯂꯣꯏ ꯐꯥꯏꯔ ꯄꯣꯠꯅꯤ ꯂꯥꯏꯌꯦꯡ ꯐꯥꯏꯗꯅꯅꯕ ꯏꯅꯦ ꯀꯩꯀꯩ ꯈꯔ ꯁꯨꯝ ꯈꯒ ꯇꯧꯋꯣ ꯇꯧꯔꯒꯦ ꯈꯜꯂꯦ ꯅꯅꯦꯁꯦ ꯉꯁꯤꯗꯒꯤꯗꯤ ꯇꯧꯕ ꯍꯧꯔꯗꯕꯅꯤ ꯉꯔꯥꯡꯅ ꯍꯦꯛ ꯅꯦꯠ ꯂꯣꯏꯊꯣꯛꯈꯤꯕ ꯁꯨꯁꯤꯡꯁꯤꯅ ꯐꯣꯟꯁꯦ ꯃꯦꯠꯄꯗꯅꯦ ꯑꯩ ꯐꯣꯟ ꯄꯥꯏꯕꯒ ꯐꯪꯄꯣꯠꯇꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯦ ꯍꯧꯔꯣ ꯏꯟꯖꯥꯕꯤ ꯍꯣ ꯀꯩꯅꯣꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯒꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯑꯦꯅꯦꯍꯦ ꯅꯅꯦꯁꯦ ꯕꯦꯔꯦꯟ ꯆꯣꯏꯔꯦꯅꯦꯍꯦ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯈꯠꯆꯔꯛꯀꯦꯁꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯤ ꯒꯥꯔꯤꯗ ꯇꯣꯡꯂꯛꯏ ꯍꯩꯃꯥ ꯏꯅꯦ ꯑꯩꯗꯣ ꯑꯗꯨꯝ ꯒꯥꯔꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯩꯃꯥ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯨꯗꯤ ꯈꯪꯉꯤ ꯅꯪꯕꯨ ꯀꯔꯤ ꯒꯥꯔꯤꯗ ꯇꯣꯡꯂꯛꯀꯦ ꯍꯥꯏꯕꯅꯤ ꯏꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯀꯔꯤ ꯒꯥꯔꯤꯗ ꯇꯣꯡꯉꯦ ꯍꯥꯏꯗꯨꯕോ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯋꯤꯗꯅ ꯋꯥꯡ ꯆꯥꯎꯕꯅꯤꯅ ꯃꯥꯁꯦ ꯒꯥꯔꯤꯗꯒ ꯐꯝꯕ ꯇꯣꯡꯕ ꯆꯜꯂꯝꯗꯧ ꯃꯥꯟꯗꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯃꯁꯤ ꯀꯔꯤ ꯒꯥꯔꯤꯗ ꯇꯣꯡꯉꯛꯀꯦ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯍꯣꯏ ꯏꯅꯦ ꯃꯤ ꯏꯀꯥꯏꯒꯤꯅꯤ ꯍꯪꯉꯨꯅꯣ ꯍꯩꯃꯥ ꯍꯪꯉꯔꯣꯏ ꯃꯁꯤ ꯋꯥꯡꯗꯤ ꯆꯥꯎꯗꯤ ꯆꯥꯎꯋꯦꯍꯦ ꯀꯔꯤ ꯒꯥꯔꯤꯗ ꯇꯣꯡꯉꯛꯄꯖꯥꯠꯅꯣ ꯍꯪꯉꯤꯅꯦ ꯎꯍꯧꯗꯔꯦꯅꯦ ꯑꯣ ꯃꯤꯁ ꯑꯅꯤ ꯂꯣꯏꯁꯟꯖꯔꯦ ꯗꯥꯏꯂꯣꯛ ꯂꯩꯇ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯃꯤꯁ ꯑꯅꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯈꯔ ꯁꯨꯝ ꯍꯣꯠꯅꯕ ꯌꯥꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯒꯤ ꯃꯇꯧ ꯇꯝꯃ ꯑꯗꯨꯝ ꯈꯔ ꯍꯣꯠꯅꯖꯔꯛꯀꯦ ꯍꯣꯏ ꯃꯤꯁ ꯊꯧꯔꯝ ꯁꯔꯨꯛ ꯊꯥꯒꯠꯆꯔꯤ ꯈꯔ ꯌꯥꯔꯛꯀꯦ ꯃꯤꯁ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯃꯔꯣꯟꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ 634 ꯍꯨ ꯍꯤ ꯀꯥꯏꯁꯤꯕꯣ ꯑꯃꯨꯛꯇ ꯇꯥꯖꯗ꯭ꯔꯤꯅꯦ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯍꯜꯂꯣ ꯍꯜꯂꯣ ꯍꯜꯂꯦ ꯍꯜꯂꯣꯏ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯐꯪꯗ꯭ꯔꯤꯌꯦ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯗꯤ ꯏꯄꯥꯅ ꯄꯣꯛꯄꯗꯒꯤ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯊꯧꯔꯝꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯖꯩꯕꯀꯣ ꯅꯣꯏ ꯐꯣꯟꯗ ꯇꯧꯕꯁꯨ ꯐꯪꯗꯕ ꯀꯩ ꯂꯝꯗꯩꯅꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯆꯔꯥꯡꯄꯥꯠ ꯂꯛꯁꯃꯤ ꯕꯖꯥꯔꯗꯩꯅꯤ ꯃꯤꯡꯅ ꯀꯩ ꯀꯧꯕꯤꯒꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝꯗꯩꯔꯣ ꯆꯔꯥꯡꯄꯥꯠ ꯂꯛꯁꯃꯤ ꯕꯖꯥꯔ ꯍꯥꯏꯁꯦ ꯁꯤꯡꯖꯨꯒ ꯕꯣꯔꯥ ꯍꯋꯥꯏ ꯕꯣꯔꯥ ꯄꯥꯛ ꯍꯧꯕ ꯌꯥꯝ ꯍꯥꯎꯕ ꯃꯐꯝꯗꯨꯔꯣ ꯃꯥꯅꯦ ꯍꯤꯡꯆꯥꯕꯤ ꯑꯝꯇ ꯆꯥꯔꯨꯁꯤ ꯃꯤ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯤ ꯃꯤ ꯕꯣꯔꯥ ꯍꯧꯐꯝꯗꯒꯤ ꯆꯥꯕ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯕꯣꯔꯥ ꯍꯥꯏꯒꯤꯗꯧ ꯅꯠꯇ꯭ꯔꯣ ꯍꯧꯐꯝꯗ ꯆꯠꯂ ꯕꯣꯔꯥ ꯈꯔ ꯄꯤꯔꯛꯎꯔꯣ ꯁꯣꯏꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ one day ꯃꯥꯅꯦ ꯑꯗꯣ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯕꯣꯔꯥ ꯃꯄꯥ ꯍꯧꯕꯤꯗꯣ ꯑꯩꯈꯣꯏꯗꯅꯦ ꯋꯥꯔꯤꯒ ꯅꯨꯄꯤꯒꯤ ꯁꯥꯟꯅꯩꯌꯦꯕ ꯍꯣꯏ ꯍꯧꯖꯤꯛꯇꯁꯨ ꯁꯥꯟꯅꯔꯒ ꯍꯧꯖꯤꯜꯂꯛꯇ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦ
ngawre ngawragadi chatkinu rani phimu il rani phimu shela chalamgani ado pung ku mari ba ta le ji ne ba ku ji ri jo jo ta je ba ko alo ko ya ji ta ba ji na ti dei ma no bi ta hon ne ni ha ngai di spang phon da ba phon da jo hai ti ba ko ji phon pai de ba ado kari da widoino khang di am pa khale on ni am da ha no phang mani na han ba phangmani na kari haibi ba ya pa khale ba ni ha ba pakhatle cheng khai adudi kaidawni haiba matamda nikpanina cheng khai han batare ne adom ta nikna amta dialogue la karino mimi krira saireng la wareng la ndu tawshil la mose ama hekta tawsan biro mida ama hekta tawsan biro yadro haisibo kari ai de no bora sabam dani so hai saning mana so si dore bora pa sa do so pira ge askang de gip oina pira di diwali yam tin harau dawne do diwali di hen dokre hoi ha hai gre hoi nau no pino hoi ado wari sunu id dialogue mate amtang hapsan biro nungai na bahen kari dialogue na hai ge kama hai de no khai de dialogue hai tra how ma oi di noi ko tolam ta ba da na le cha ba thop pa khum de le teng beiro hoi as adu di yam ti nungai ye na ya da ti no ko da ti ge no as ya chong tho udri da faram ni tum tho ga re ma ma as adu di hafallo noi hazavenda imai bema dialogue taba nungai haibadi hayu chaba thakpa yadre dudi na sa khoi thawai nungai jade ima pangan sonda gini pakhatlida medan thamjabo lamni yam nungai jare madam na aroiba caller so oijarage ho ho thagachari mayam aye mutu am thaga tawra ge am hoyo thai ga jam hoyo dam de hoi thagachari asigi thengnarasi talent han thoramasida mapung bhan biriba caller khudingmak aduga live chat ta leibiriba aduga radio ta biriba tongan ba platform singda midyang ta biriba punamak thagat ba phongdokchari hojik hang makha tarak pada sumang lagi dialogue amu midyang taminasi mayam pumnamak pu nermla thangjama madi pusparani laishomani na khurumjari